ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯪꯍꯧꯗ꯭ꯔꯕ ꯆꯤꯡꯍꯤ ꯃꯅꯝ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯌꯥꯏꯅꯨ ꯃꯀꯦ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯦ ꯍꯥꯏꯅ ꯏꯁꯤꯡ ꯀꯣꯜ ꯂꯧꯊꯣꯛꯄ ꯆꯪꯂꯛꯏ꯫ ꯍꯩꯃꯥ, ꯀꯣꯟꯁꯤꯗꯤ ꯑꯝꯇ ꯍꯥꯡꯗꯦꯅꯤ ꯁꯤꯗꯤ, ꯀꯃꯥꯏ ꯇꯧꯅꯤ? ꯏꯃꯥ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯏꯁꯤꯡꯁꯦ ꯍꯩꯗꯣꯛꯑꯒꯦ꯫ ꯄꯤꯌꯥꯏꯅꯨ ꯏꯁꯤꯡꯗꯨ ꯃꯐꯝ ꯑꯃꯗ ꯍꯩꯗꯣꯛꯂꯕꯗꯤ ꯃꯃꯥꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗꯨꯗ ꯈꯖꯤꯛ ꯈꯖꯤꯛ ꯍꯩꯗꯣꯔꯛꯏ꯫ ꯄꯤꯌꯥꯏꯅꯨ ꯁꯅꯥꯕꯨꯜꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯃꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯍꯩꯗꯣꯛꯂꯦ, ꯑꯗꯨꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯃꯃꯥ ꯇꯝꯐꯥꯅ ꯃꯆꯥꯗ, "ꯍꯥꯏ, ꯀꯣꯟꯗꯨꯗ ꯌꯥꯍꯧꯕ ꯏꯁꯤꯡꯗꯨꯅ ꯀꯗꯥꯏꯗ ꯍꯩꯖꯤꯜꯂꯝꯂꯕ?" ꯄꯤꯌꯥꯏꯅꯨ ꯃꯃꯥꯅ ꯉꯥꯡꯂꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ, "ꯀꯥꯏꯗ ꯏꯁꯤꯡꯅꯣꯗ, ꯏꯁꯤꯡ ꯌꯥꯎꯗꯗꯅ ꯁꯣꯛꯀꯦꯅ ꯊꯣꯔꯛꯏꯁꯤꯕꯨ?" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯌꯥꯏꯅꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ, ꯏꯁꯤꯡ ꯁꯣꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯗ꯫ ꯄꯤꯌꯥꯏꯅꯨ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯃꯤꯠꯀꯤ ꯃꯅꯤ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯄꯤꯌꯥꯏꯅꯨ ꯆꯍꯤꯁꯨ ꯌꯥꯝꯗ꯭ꯔꯤ, ꯅꯨꯄꯤꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯗꯨꯅꯤ꯫ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯌꯥꯏꯅꯨ ꯂꯥꯛꯄ ꯎꯕꯗ, "ꯂꯥꯛꯑꯦꯍꯦ, ꯂꯥꯛꯑꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯈꯣꯏ?" "ꯀꯨꯏꯔꯦ ꯏꯕꯦꯝꯃ, ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯃꯄꯨꯡ ꯏꯐꯥ ꯐꯥꯗꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ." "ꯍꯣꯏ ꯏꯕꯦꯝꯃ, ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯀꯣꯟ ꯑꯝꯇ ꯂꯩꯇ꯭ꯔꯦ, ꯏꯁꯤꯡ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯤꯡꯗꯣ ꯈꯖꯤꯛ ꯈꯖꯤꯛ ꯈꯥꯏꯔꯒ ꯍꯩꯗꯣꯏꯅꯤ꯫ ꯃꯐꯝ ꯑꯃꯗ ꯂꯣꯏꯅ ꯍꯩꯗꯣꯛꯑꯝꯃꯗꯤꯅꯦ, ꯏꯃꯥꯅ ꯈꯪꯈꯤꯕ ꯇꯥꯔꯦꯅ." "ꯑꯦ, ꯅꯪꯁꯨ ꯅꯃꯥꯗꯤ ꯐꯖꯅ ꯀꯤꯕꯖꯥꯠꯅꯤꯍꯦ." "ꯏꯕꯦꯝꯃ, ꯏꯃꯥ ꯀꯤꯕꯩ ꯋꯥ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯗꯨꯔꯕꯥꯁꯥ ꯑꯅꯤ ꯂꯩꯔꯤꯕꯗꯨꯅꯤ, ꯏꯃꯥꯗꯤ ꯑꯩꯅ ꯑꯗꯨꯝ ꯉꯝꯕꯅꯤ." ꯄꯤꯌꯥꯏꯅꯨ ꯃꯕꯨꯡ ꯑꯃꯗꯤ ꯃꯄꯥꯕꯨꯗꯤ ꯑꯗꯨꯝ ꯀꯤꯖꯅ ꯆꯠꯂꯝꯃꯤ꯫ ꯑꯅꯤ ꯑꯗꯨꯅꯁꯨ ꯄꯤꯌꯥꯏꯅꯨꯕꯨ ꯃꯄꯥꯟ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯄꯤꯌꯥꯏꯅꯨ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯅꯃꯥꯗ ꯃꯌꯥꯝ ꯑꯗꯨ ꯆꯤꯡꯌꯥꯗ ꯀꯣꯏꯊꯣꯔꯛꯏ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯨ ꯄꯤꯌꯥꯏꯅꯨ ꯈꯣꯏꯒꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯁꯟꯙ꯭ꯌꯥꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯆꯥꯍꯧꯗꯕ ꯌꯥꯗꯦ ꯅꯣꯡꯃꯒꯤ, ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯑꯃꯒꯨꯝꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯄꯤꯌꯥꯏꯅꯨ ꯈꯣꯏꯒ ꯊꯩꯅꯔꯦ꯫ ꯄꯤꯌꯥꯏꯅꯨ ꯈꯣꯏꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡꯗ ꯊꯕꯠ ꯍꯦꯛꯇ ꯁꯝꯗꯨꯅ ꯃꯈꯣꯏꯕꯨ ꯌꯦꯡꯂꯛꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯩꯔꯥꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯊꯩꯈꯤꯕ ꯑꯗꯨꯗ, "ꯃꯅꯝꯁꯤꯗꯤ!" ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ, "ꯀꯩ ꯃꯅꯝꯅꯣ, ꯃꯣꯏꯅꯝꯂꯣ?" "ꯑꯁ, ꯆꯠꯂꯣꯍꯦ ꯅꯪꯁꯨ! ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ." "ꯆꯤꯡꯍꯤ ꯃꯅꯝ ꯅꯦꯃꯦ." "ꯑꯦ, ꯆꯤꯡꯍꯤ ꯃꯅꯝ? ꯑꯩꯈꯣꯏꯅ ꯅꯝꯗ꯭ꯔꯒ ꯅꯪꯅ ꯅꯝꯍꯧꯔꯤꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯕ?" ꯃꯩꯔꯥꯕ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯗꯨꯅ, "ꯇꯥꯅꯧꯁꯤ ꯂꯥꯛꯑꯣ." ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯇꯥꯟꯅꯔꯛꯏ꯫ ꯇꯣꯝꯕꯅ ꯃꯩꯔꯥꯕꯗ, "ꯃꯩꯔꯥꯕ, ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯕꯨ ꯆꯤꯡꯍꯤ ꯃꯅꯝꯅ ꯉꯥꯎꯍꯜꯂꯝꯃꯤꯕꯗꯨꯕꯣ?" "ꯑꯁ, ꯈꯪꯗꯦ ꯑꯩꯁꯨ." "ꯑꯗꯨꯗꯤ ꯇꯥꯟꯅꯔꯒ ꯀꯩ ꯍꯥꯏꯗꯣꯏꯕ?" "ꯑꯩ ꯇꯧꯒꯦ ꯑꯗꯨꯒꯤ ꯋꯥꯗꯤ." ꯑꯍꯨꯝ ꯑꯗꯨ ꯈꯔ ꯈꯔ ꯀꯟꯅ ꯆꯠꯂꯤ꯫ "ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥ ꯀꯅꯥ ꯆꯤꯡꯍꯤ ꯂꯨꯖꯔꯛꯀꯦ?" ꯃꯩꯔꯥꯕꯅ, "ꯀꯩꯅꯣꯍꯦ, ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯪꯉꯗꯤ ꯌꯥꯔꯔꯣꯏ." ꯃꯦꯝꯊꯣꯏꯅ ꯅꯣꯛꯇꯨꯅ, "ꯆꯤꯡꯍꯤꯗꯤ ꯂꯣꯏꯅ ꯂꯨꯖꯔꯛꯏ." ꯏꯅꯥꯎꯇꯣꯟꯅ ꯃꯩꯔꯥꯕꯗ, "ꯃꯩꯔꯥꯕ, ꯑꯗꯨꯗꯤ ꯅꯨꯄꯤ ꯂꯣꯏꯅꯁꯦ ꯅꯪ ꯀꯣꯏꯕ ꯇꯥꯔꯕ꯭ꯔꯣ?" "ꯅꯠꯇꯦꯃꯦ, ꯃꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝꯗꯣ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ." ꯇꯣꯝꯕ ꯑꯃꯨꯛꯀꯁꯨ, "ꯅꯈꯣꯏꯒꯤ ꯁꯝꯁꯤꯡꯗꯣ ꯃꯅꯝ ꯑꯃꯨꯛꯇ ꯅꯝꯖꯒꯦ, ꯑꯗꯨꯒ ꯆꯤꯡꯍꯤ ꯃꯅꯝ ꯑꯃꯨꯛꯇ ꯊꯤꯖꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕ ꯆꯠꯈꯠꯂꯤ꯫ ꯃꯩꯔꯥꯕꯅ ꯇꯣꯝꯕꯕꯨ ꯐꯥꯗꯨꯅ, "ꯑꯁ, ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ! ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣꯃꯤ ꯅꯪꯕꯣ?" "ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯂꯨꯄꯥ 10 ꯄꯤ ꯇꯥꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯉꯥꯏꯔꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ, "ꯂꯣꯏꯔꯦꯍꯦ, ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯁꯤꯕꯣ, ꯂꯨꯄꯥ 10! ꯃꯩꯔꯥꯕ, ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕ ꯋꯥꯅ ꯊꯣꯛꯀꯅꯤ. ꯍꯌꯦꯡꯅꯦ, ꯖꯥꯗꯨ ꯄꯨꯔꯛꯁꯦ, ꯑꯗꯨꯒ ꯍꯦꯛꯇ ꯅꯩꯈꯥꯏꯍꯟꯁꯦ, ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ." ꯃꯩꯔꯥꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯧꯅ, "ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯆꯤꯡꯍꯤ ꯃꯅꯝ ꯑꯗꯣ ꯉꯥꯎꯗꯤ ꯉꯥꯎꯏꯀꯣ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯆꯤꯡꯍꯤ ꯃꯅꯝ ꯑꯗꯣ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯇꯥꯔꯦꯗꯅ, ꯑꯩꯒꯤ ꯃꯔꯨꯞꯅ ꯑꯗꯨꯛ ꯄꯥꯝꯂꯗꯤ." ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯁꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯏꯅꯗ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯅ ꯃꯌꯥꯝ ꯑꯗꯨꯗ, "ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥ ꯆꯤꯡꯍꯤ ꯂꯨꯖꯔꯛꯀꯦ?" "ꯀꯥꯏꯗꯩ ꯆꯤꯡꯍꯤꯅꯣꯗ, ꯏꯔꯨ ꯂꯨꯖꯗꯕ ꯊꯥ ꯑꯃ ꯐꯥꯔꯝꯃꯅꯤ." "ꯑꯁ, ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯅꯝꯊꯤꯔꯝꯃꯅꯤ." ꯄꯤꯌꯥꯏꯅꯨ ꯅꯣꯛꯇꯨꯅ, "ꯆꯤꯡꯍꯤꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯏꯔꯨꯗꯕꯗꯨꯒꯤ ꯃꯅꯝ ꯑꯣꯏꯔꯝꯗꯅꯅꯦ, ꯅꯨꯄꯥꯁꯤꯡꯗꯣ ꯃꯁꯛꯇꯣ ꯍꯥꯏꯐꯦꯠ ꯐꯖꯕ ꯃꯥꯜꯂꯤꯃꯤ,
ꯆꯤꯡꯍꯤꯗꯣ ꯑꯩꯁꯨ ꯂꯨꯖꯔꯛꯇꯤ ꯍꯣ ꯆꯤꯡꯍꯤꯗꯣ ꯑꯩꯕꯨꯗꯤ ꯂꯨꯖꯔꯛꯑꯦ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯃꯁꯛꯁꯤꯡꯗꯨꯗꯤ ꯎꯔꯛꯇ꯭ꯔꯦ ꯍꯩꯁ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯊꯤꯍꯧꯔꯤꯕ ꯃꯅꯝ ꯑꯗꯣ ꯅꯪꯒꯤ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯄꯤꯌꯥꯏꯅꯣ ꯑꯣꯏꯔꯒꯗꯧꯔꯒꯦ ꯍꯦ ꯑꯄꯪꯕꯤ ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥꯀꯥꯗꯣ ꯐꯥꯔꯛꯂꯕꯅꯤꯅ ꯅꯨꯄꯥ ꯀꯥꯏꯗꯣ ꯀꯣꯏꯕ ꯌꯥꯔꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯤ ꯃꯤ ꯃꯈꯥ ꯊꯪꯕ ꯏꯆꯜꯈꯣꯏꯗꯤ ꯅꯨꯄꯥꯒ ꯎꯅꯩ ꯕꯦꯃꯥ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯃꯌꯥꯝꯗꯨꯁꯨ ꯄꯤꯌꯥꯏꯅꯨꯗꯒꯤ ꯈꯔ ꯂꯥꯡꯕ ꯍꯦꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯊꯣꯔꯛꯏ ꯄꯤꯌꯥꯏꯅꯨꯅ ꯏꯆꯜꯗ ꯑꯆꯥꯄꯣꯠ ꯄꯤꯔꯛꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯔꯣ ꯃꯥꯅꯤ ꯀꯩꯅꯣ ꯑꯁꯦꯡꯕꯅꯤꯃꯤ ꯅꯪꯕꯣ ꯄꯥꯈꯪ ꯃꯆꯥꯅꯤꯅ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯦ ꯀꯨꯆꯨ ꯍꯥꯏꯔꯦ ꯃꯩꯇꯥꯟꯅ ꯀꯩꯗꯧꯔꯨꯅꯤ ꯋꯥꯡꯕ ꯍꯥꯏꯔꯦ ꯀꯤꯟꯃꯨꯛꯇ ꯃꯁꯝ ꯍꯥꯏꯔꯦ ꯇꯨꯔꯨꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯑꯗꯨꯗ ꯏꯆꯟ ꯇꯁꯦꯡꯅ ꯃꯁꯛ ꯌꯥꯝ ꯊꯤꯃꯟꯕꯗꯨꯗ ꯀꯅꯥꯝꯇꯅ ꯐꯥꯎꯕ ꯇꯤꯟꯅꯔꯝꯗꯦ ꯑꯗꯨꯕꯨ ꯆꯍꯤꯗꯤ ꯃꯈꯣꯏꯒ ꯀꯩꯁꯨ ꯌꯥꯝ ꯍꯟꯅꯔꯨꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯦꯟꯅ ꯑꯍꯟ ꯁꯥꯖꯅꯤꯡꯕꯒꯤ ꯋꯥꯅꯤ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯔꯣ ꯃꯥꯕꯨ ꯑꯉꯥꯡ ꯈꯥꯎ ꯄꯥꯜꯂꯝꯃꯗ꯭ꯔꯣ ꯑꯁ ꯑꯉꯥꯡꯗꯤ ꯑꯉꯥꯡꯅꯤꯍꯦ ꯃꯦꯝꯊꯣꯏꯅ ꯄꯤꯌꯥꯏꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯔꯦ ꯀꯩꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯀꯣꯏꯔꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯄꯥꯕꯒ ꯇꯥꯆꯧꯒꯅꯅꯦ ꯈꯔ ꯍꯧꯖꯔꯤꯕ ꯁꯝꯁꯦ ꯂꯣꯏꯅ ꯐꯣꯏꯗꯠꯈꯤꯕ ꯇꯥꯕꯅꯤ ꯆꯠꯂꯣꯍꯦ ꯑꯄꯪꯕꯤ ꯅꯨꯄꯥ ꯀꯣꯏꯅꯕꯕꯨ ꯄꯥꯕ ꯀꯣꯏ ꯈꯪꯍꯟꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯈꯛꯇ ꯇꯨꯃꯤꯟꯅ ꯃꯣꯏ ꯀꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯆꯥꯗꯣꯏꯕ ꯏꯕꯦꯝꯃ ꯄꯪꯒꯅꯨ ꯃꯤ ꯏꯆꯟꯈꯣꯏ ꯇꯧꯔꯤꯁꯦ ꯎꯔꯦꯗꯅ ꯄꯤꯌꯥꯏꯅꯨ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯕꯨꯡ ꯅꯨꯡꯉꯣꯟꯕ ꯍꯧꯔꯛꯏ ꯄꯤꯌꯥꯏꯅꯨ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝꯅ ꯌꯥꯏꯅꯦ ꯇꯧꯔꯁꯤꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯁꯦ ꯆꯪꯅꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯣꯛꯅꯔꯁꯤ ꯑꯗꯨꯒꯅꯦ ꯄꯤꯌꯥꯏꯅꯨ ꯅꯪ ꯑꯗꯨꯝ ꯊꯦꯡꯉꯤꯀꯣ ꯍꯌꯦꯡꯗꯤ ꯈꯔ ꯉꯜꯂꯣ ꯄꯤꯌꯥꯏꯅꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯦꯝꯊꯣꯏ ꯃꯥꯒꯤ ꯌꯨꯝꯗꯣ ꯃꯌꯥꯝꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤꯗꯤ ꯈꯤꯇꯪ ꯂꯥꯞꯄꯤ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯆꯪꯅꯈ꯭ꯔꯕꯗ ꯃꯥ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ ꯃꯦꯝꯊꯣꯏꯅ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯕꯥꯃꯣꯜ ꯄꯥꯈꯪ ꯑꯃ ꯏꯁꯩ ꯉꯪꯗꯨꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯦꯝꯊꯣꯏꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯁꯥꯏꯀꯜ ꯑꯗꯨ ꯃꯦꯝꯊꯣꯏꯗ ꯊꯦꯡꯖꯤꯜꯂꯛꯏ ꯁꯣꯏꯔꯦ ꯃꯦꯝꯊꯣꯏ ꯁꯅꯥꯕꯣꯜ ꯑꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯁꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯔꯦ ꯑꯌꯣ ꯃꯥ ꯁꯤꯔꯦ ꯆꯥꯎꯔꯦꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕꯦꯃꯥ ꯁꯣꯏꯈꯤꯕꯅꯤ ꯀꯌꯥꯝ ꯁꯣꯏ ꯃꯦꯝꯊꯣꯏ ꯆꯩꯅꯥ ꯑꯗꯨꯅ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏꯗꯨ ꯀꯞꯊꯣꯔꯛꯏ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯆꯥꯎꯔꯦꯟ ꯃꯦꯝꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯈꯠꯂꯛꯏ ꯆꯥꯎꯔꯦꯜ ꯄꯥꯈꯠꯅ ꯕꯦꯃꯥ ꯅꯅꯥꯏ ꯁꯣꯏꯈꯤꯕꯅꯤ ꯀꯞꯄꯗꯣ ꯑꯃꯨꯛꯇ ꯇꯣꯛꯄꯤꯔꯣ ꯃꯤꯅ ꯇꯥꯔꯒ ꯚꯥꯞ ꯂꯥꯟꯅ ꯀꯔꯤꯒꯤ ꯇꯧꯕꯅꯣ ꯃꯤꯅ ꯍꯥꯏꯔꯤꯃꯛꯁꯤꯗ ꯕꯦꯃꯥ ꯑꯩ ꯇꯁꯦꯡꯅ ꯎꯖꯍꯧꯗꯕꯅꯤ ꯁꯥꯎꯕꯤꯅꯨ ꯃꯦꯝꯊꯣꯏ ꯌꯥꯝ ꯀꯟꯅ ꯁꯣꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯕꯣꯏ ꯅꯤꯡꯏ ꯃꯦꯝꯊꯣꯏ ꯁꯅꯥꯕꯣꯜ ꯑꯗꯨ ꯂꯧꯈꯠꯀꯦ ꯇꯧꯏ ꯁꯅꯥꯕꯣꯜ ꯑꯗꯨ ꯀꯣꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯦꯟꯅ ꯀꯞꯂꯛꯏ ꯑꯩꯌꯥ ꯁꯅꯥꯕꯨꯟꯁꯨ ꯀꯣꯞꯄꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩ ꯁꯅꯥꯕꯨꯟ ꯁꯤꯡꯉꯣ ꯍꯥꯏꯖꯅꯤ ꯃꯦꯝꯊꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯆꯥꯎꯔꯦꯜꯗ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯑꯅꯤ ꯑꯁꯤ ꯌꯦꯡꯅꯔꯨꯕꯗ ꯆꯍꯤ ꯑꯁꯤ ꯆꯥꯎꯔꯦꯜꯅ ꯆꯥꯎꯔꯞꯅ 10ꯒꯤ ꯃꯊꯛꯇꯗꯤ ꯍꯜꯂꯤ ꯆꯥꯎꯔꯦꯜ ꯇꯧꯐꯝ ꯈꯪꯗꯅ ꯍꯣ ꯑꯩ ꯁꯤꯡꯒꯤꯁꯤ ꯀꯞꯄꯤꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯣꯛꯎ ꯃꯦꯝꯊꯣꯏ ꯊꯦꯛꯂꯛꯄ ꯑꯗꯨꯒ ꯀꯞꯄ ꯇꯣꯛꯂꯤ ꯆꯥꯎꯔꯦꯜ ꯀꯞꯄ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯀꯗꯥꯏ ꯅꯪꯒꯤ ꯁꯅꯥꯕꯨꯜꯗꯣ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯍꯟꯕ ꯑꯃ ꯑꯩ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯍꯌꯦꯡ ꯁ꯭ꯋꯥꯏꯗꯅꯦ ꯁꯣꯔꯥꯠ ꯑꯃꯁꯨ ꯂꯩ ꯃꯦꯝꯊꯣꯏ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯂꯦꯞꯄꯤ ꯆꯥꯎꯔꯦꯜ ꯃꯦꯝꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯉꯤ ꯆꯥꯎꯔꯦꯜ ꯁꯥꯏꯀꯜ ꯃꯃꯥꯡꯗ ꯌꯥꯜꯂꯤꯕ ꯇꯟ ꯃꯌꯨꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯤ ꯆꯥꯔꯒꯅꯦ ꯀꯞꯄꯁꯨ ꯐꯔꯣꯀꯣ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ ꯃꯦꯝꯊꯣꯏ ꯀꯞꯅ ꯇꯟ ꯑꯗꯨ ꯂꯧꯏ ꯃꯦꯝꯊꯣꯏ ꯄꯤꯌꯥꯏꯅꯨꯈꯣꯏꯒꯤ ꯃꯔꯛꯇ ꯑꯍꯜ ꯁꯥꯖꯕꯒꯤ ꯋꯥꯅꯤ ꯌꯥꯝ ꯑꯉꯥꯡꯅꯤ ꯃꯌꯥꯝꯒꯤ ꯃꯤꯠꯇꯗꯤ ꯆꯥꯎꯔꯦꯜ ꯃꯦꯝꯊꯣꯏꯕꯨ ꯊꯦꯝꯂꯝꯂꯗꯨꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯊꯟꯇ ꯑꯣꯟꯊꯣꯛꯄꯗ ꯁꯥꯅꯤꯗ ꯑꯁ ꯆꯣꯞꯄꯨꯝꯅꯤꯗ ꯃꯤ ꯃꯃꯥꯡꯗ ꯃꯦꯝꯊꯣꯏ ꯁꯥꯎꯅ ꯇꯟ ꯃꯌꯣꯝ ꯑꯗꯨꯒ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯅ ꯍꯩꯃꯥ ꯀꯩꯗꯧꯔꯨꯔꯦ ꯅꯐꯤ ꯅꯔꯣꯜꯒꯗꯨꯅ ꯎꯐꯨꯜ ꯇꯩꯔꯤꯁꯤꯅ ꯃꯦꯝꯊꯣꯏ ꯇꯟ ꯃꯌꯣꯝ ꯑꯗꯨ ꯃꯃꯥꯗ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯤꯔꯝꯃꯤꯕ ꯍꯩꯃꯥ ꯀꯅꯥꯅ ꯄꯤꯔꯝꯃꯤꯅꯣ ꯏꯁꯤꯡ ꯁꯣꯛꯀꯅꯤꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯃꯥꯅꯤ ꯍꯩꯃꯥ ꯑꯗꯨꯒ ꯏꯁꯤꯡꯗꯤ ꯄꯨꯗꯅ ꯇꯟ ꯄꯨꯔꯒ ꯂꯥꯛꯏꯁꯤꯅ ꯀꯔꯤꯒꯤ ꯃꯦꯝꯊꯣꯏ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯏ ꯃꯃꯥꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯁꯅꯥꯕꯨꯟꯗꯣ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯃꯤꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯣꯏꯔꯝꯃꯣꯏ ꯀꯩꯗꯧ ꯄꯨꯔꯛꯇꯣꯏꯅꯣ ꯑꯍꯟꯕ ꯑꯃ ꯂꯩꯔꯒ ꯃꯥꯏ ꯁꯤꯡꯖꯔꯛꯀꯅꯤ ꯁꯤꯡꯗꯁꯅꯨ
ꯃꯁꯝꯃꯗ ꯐꯣꯏꯗꯠꯇꯣꯏꯅꯤ ꯃꯦꯝꯊꯣꯏ ꯃꯃꯥꯅ ꯉꯥꯡꯕ ꯉꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯑꯣ ꯆꯪꯉꯣ ꯅꯐꯤꯅ ꯔꯣꯜ ꯍꯣꯡꯉꯨꯔꯣ ꯍꯌꯦꯡ ꯃꯥꯏ ꯊꯤꯟꯖꯔꯛꯑꯅꯤ ꯃꯦꯝꯊꯣꯏ ꯁꯥꯎꯅ ꯆꯪꯈꯤ ꯃꯃꯥꯅ ꯑꯁ ꯃꯉꯥ ꯑꯣꯟꯊꯣꯛꯅ ꯊꯤꯒꯗꯧꯔꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯆꯥꯎꯔꯦꯜ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯃꯥꯗ ꯏꯃꯥ ꯁꯅꯥꯕꯨꯟ ꯑꯝꯇ ꯂꯩꯔꯨꯆꯨ ꯍꯩꯃꯥ ꯅꯪꯗꯤ ꯀꯔꯤꯒꯤ ꯁꯅꯥꯕꯨꯟ ꯂꯩꯗꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯁꯤꯗꯤ ꯑꯁ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯑꯩꯅ ꯂꯩꯌꯨ ꯍꯥꯏꯁꯤꯅ ꯑꯦ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯃꯤꯒꯤ ꯄꯣꯄꯥꯡꯂꯣ ꯏꯆꯥ ꯄꯥꯈꯪꯁꯤꯗ ꯁꯅꯥꯕꯨꯟ ꯂꯩꯌꯨ ꯍꯥꯏꯔꯤꯕ ꯂꯩꯁꯥꯕꯤꯗꯨꯗꯤ ꯑꯉꯛꯄꯅꯤꯗ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯗ ꯋꯥꯈꯜ ꯍꯦꯛꯇ ꯁꯥꯒꯠꯂꯤ ꯆꯥꯎꯔꯦꯜ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯣ ꯑꯩꯅꯅꯦ ꯁꯥꯏꯀꯜ ꯊꯣꯝꯖꯤꯟꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯤ ꯁꯅꯥꯕꯨꯟꯗꯣ ꯂꯣꯏ ꯀꯣꯞꯄꯦ ꯑꯗꯨ ꯁꯤꯡꯒꯦ ꯇꯧꯕꯅꯦꯕ ꯍꯩꯃꯥ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯗꯤ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯑꯕ ꯁꯣꯛꯄꯗꯤ ꯊꯣꯏꯅ ꯁꯣꯛꯄ ꯅꯠꯇꯦꯗ ꯁꯅꯥꯕꯨꯟꯗꯣ ꯈꯔ ꯀꯣꯞꯄꯗꯨꯗ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯏꯃꯥꯅ ꯊꯨꯅ ꯑꯝꯇ ꯂꯩꯕꯤꯔꯨꯆꯣꯕ ꯑꯩ ꯁꯣꯔꯥ ꯆꯠꯀꯗꯕꯁꯨ ꯂꯩ ꯃꯦꯝꯊꯣꯏ ꯄꯤꯌꯥꯏꯅꯨꯕꯨ ꯍꯧꯕ ꯂꯥꯛꯏ ꯄꯤꯌꯥꯏꯅꯨꯒꯤ ꯃꯕꯨꯡ ꯂꯩꯕꯗꯨ ꯎꯕꯗ ꯑꯁ ꯑꯁꯤꯒꯤ ꯍꯤꯡꯆꯥꯕꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯑꯣꯟꯊꯣꯛꯅ ꯇꯟꯒꯗꯧꯔꯤꯗ ꯃꯦꯝꯊꯣꯏ ꯀꯤꯅ ꯇꯞꯅ ꯆꯪꯂꯛꯏ ꯄꯤꯌꯥꯏꯅꯨꯒꯤ ꯃꯕꯨꯡꯅ ꯃꯦꯝꯊꯣꯏ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯍꯣꯏ ꯇꯥꯆꯧ ꯄꯤꯌꯥꯏꯅꯨ ꯃꯥꯗꯤ ꯃꯦꯝꯊꯣꯏ ꯂꯥꯛꯄ ꯈꯧꯔꯥꯡ ꯅꯨꯡꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯦꯝꯊꯣꯏꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯆꯦꯟꯊꯣꯔꯛꯏ ꯃꯕꯨꯡꯅ ꯍꯥꯏ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯁꯤꯗ ꯑꯅꯤꯗꯨ ꯀꯤꯅ ꯀꯩꯊꯦꯜꯗꯗꯤ ꯀꯩꯗꯧꯕ ꯂꯪ ꯂꯧꯕ ꯍꯣꯏ ꯂꯪ ꯂꯧꯕ ꯐꯤ ꯁꯥꯅꯕ ꯅꯈꯣꯏꯗꯗꯤ ꯀꯅꯥꯅ ꯂꯪ ꯂꯧꯕ ꯆꯠꯂꯣ ꯍꯥꯏꯔꯤꯕ ꯄꯤꯌꯥꯏꯅꯨ ꯑꯣꯏꯗꯕ ꯁꯨꯝ ꯉꯥꯡꯁꯜꯂꯛꯄ ꯑꯗꯨꯗ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯏꯃꯥꯅ ꯆꯠꯂꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯏꯟꯗꯣꯝꯆꯥꯗ ꯍꯪꯒꯅꯤꯀꯣ ꯑꯅꯤꯗꯣ ꯊꯣꯛꯂꯛꯏ ꯃꯦꯝꯊꯣꯏ ꯃꯃꯥꯗ ꯍꯪꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯀꯤꯗꯨꯅ ꯄꯤꯌꯥꯏꯅꯨ ꯊꯣꯛꯑꯁꯤꯔꯥ ꯆꯠꯂꯒꯨꯝꯁꯤꯔꯥ ꯄꯤꯌꯥꯏꯅꯨ ꯃꯥꯗꯤ ꯉꯔꯥꯡꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯉ ꯂꯩꯔꯤꯕꯅꯤ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯔꯤꯒꯤ ꯅꯈꯣꯏ ꯇꯥꯆꯧꯅ ꯏꯃꯥꯗ ꯑꯃꯨꯛ ꯍꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯆꯠꯂꯣꯍꯦ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨꯁꯨ ꯈꯪꯉꯣꯏ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤꯅꯦ ꯙꯞꯀꯤ ꯃꯤꯅꯤ ꯀꯩꯝ ꯀꯤꯔꯨꯅꯨ ꯑꯁ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯈꯣꯏ ꯇꯥꯆꯧꯒ ꯂꯩꯔꯗꯤꯅꯦ ꯁꯣꯔ ꯐꯥꯎꯕ ꯀꯟꯅ ꯍꯣꯟꯕ ꯉꯝꯗꯦ ꯏꯁ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯁꯨ ꯌꯥꯝ ꯀꯤꯗ ꯍꯧꯖꯤꯛꯇꯕꯨ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨꯒꯤ ꯈꯜꯂꯒ ꯊꯣꯛꯂꯛꯄꯩ ꯋꯥꯅꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯉꯔꯥꯡꯁꯤꯗꯒꯤ ꯆꯪꯈ꯭ꯔꯒ ꯁꯤꯔꯝꯗꯧꯔꯦꯅꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤꯉꯩ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯦꯝꯊꯣꯏ ꯃꯗꯨ ꯎꯕꯗ ꯅꯣꯛꯇꯨꯅ ꯇꯨ ꯑꯥꯗ ꯂꯥꯛꯏꯁꯦ ꯑꯁꯤ ꯍꯥꯟꯅ ꯂꯧꯔꯨꯈꯤꯁꯦ ꯑꯗꯨꯒꯅꯦ ꯋꯥꯔꯤꯗꯣ ꯑꯩ ꯀꯣꯟꯅ ꯂꯤꯕꯤꯔꯒꯦ ꯃꯦꯝꯊꯣꯏ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯤ ꯄꯤꯌꯥꯏꯅꯨꯁꯨ ꯋꯥꯔꯤꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯩ ꯆꯥꯎꯔꯦꯜ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯤꯗꯨꯅ ꯁꯤ ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯦꯝꯊꯣꯏ ꯁꯅꯥꯕꯨꯟ ꯑꯗꯨ ꯀꯔꯤ ꯁꯣꯏꯕꯅꯣ ꯍꯥꯏꯅ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯒꯤꯗꯨꯅ ꯈꯔ ꯊꯥꯕ ꯍꯦꯟꯕ ꯃꯥꯜꯂꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯝ ꯂꯧꯍꯧꯔꯣ ꯃꯦꯝꯊꯣꯏ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ ꯆꯥꯎꯔꯦꯜ ꯉꯔꯥꯡꯗꯤ ꯃꯦꯝꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅ ꯃꯥꯕꯨ ꯎꯍꯧꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯦꯝꯊꯣꯏꯒꯤ ꯃꯁꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯎꯔꯤ ꯆꯥꯎꯔꯦꯜꯁꯨ ꯃꯊꯧꯒ ꯆꯤꯟꯕ ꯃꯤꯒ ꯑꯣꯏꯔꯦ ꯅꯨꯄꯤꯁꯨ ꯄꯥꯛꯅ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯦꯝꯊꯣꯏꯕꯨ ꯈꯣꯏꯗꯥꯔꯛꯏ ꯑꯗꯣ ꯅꯈꯣꯏ ꯌꯨꯝꯁꯤ ꯁ꯭ꯋꯥꯏꯗꯒꯤꯔꯣ ꯃꯦꯝꯊꯣꯏ ꯃꯈꯨꯠꯇꯨ ꯊꯤꯟꯗꯨꯅ ꯇꯨ ꯑꯥꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯁꯦ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯣ ꯃꯦꯝꯊꯣꯏ ꯆꯥꯎꯔꯦꯜꯅ ꯐꯩꯖꯣꯝ ꯃꯄꯨꯝ ꯌꯥꯠꯂ ꯂꯥꯛꯄ ꯑꯗꯨꯗ ꯁꯣꯔꯥꯠ ꯂꯥꯛꯏꯔꯣ ꯂꯥꯛꯏꯅꯦ ꯁꯣꯔꯥꯠ ꯄꯜꯂꯛꯄꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯁꯣꯔꯥꯠꯇꯤ ꯀꯩ ꯇꯧꯒꯦ ꯆꯥꯎꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯟ ꯇꯧꯕꯅꯤ ꯑꯁ ꯍꯥꯎꯅꯤꯌꯦ ꯍꯣꯔꯦꯟ ꯄꯨꯔꯛꯑꯣ ꯑꯗꯨꯗꯤ ꯉꯥꯏꯔꯝꯒꯦ ꯉꯥꯏꯔꯝꯃꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯥꯎꯔꯦꯜ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯥꯎꯔꯦꯜ ꯃꯊꯟꯇ ꯃꯁꯛꯄꯨ ꯐꯅ ꯐꯖꯩꯅꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯗꯣ ꯐꯥꯗꯕ ꯌꯥꯗꯦ ꯑꯩꯅ ꯀꯣꯏꯗꯕ ꯌꯥꯗꯦ ꯄꯤꯌꯥꯏꯅꯨ ꯆꯥꯎꯔꯦꯜ ꯍꯦꯛ ꯆꯠꯈꯤꯕꯒ ꯋꯥꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯁꯅꯥꯕꯨꯟꯒ ꯄꯤꯔꯝꯃꯤꯁꯤꯅ ꯃꯦꯝꯊꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯛꯏ ꯄꯤꯌꯥꯏꯅꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯨꯅ ꯅꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯗꯣ ꯃꯥꯜꯂꯦ ꯑꯗꯣ ꯅꯨꯄꯥꯗꯣ ꯃꯤꯠꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯀꯣꯏꯅꯔꯣꯗꯅ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯆꯠꯂꯣꯍꯦ ꯅꯪꯁꯨ ꯂꯋꯥꯏ ꯏꯇꯥꯡꯈꯩ ꯅꯪ ꯍꯦꯛ ꯀꯣꯏꯅꯧ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯤ ꯕꯥꯃꯣꯟꯅꯤ ꯏꯕꯦꯝꯃ ꯕꯥꯃꯣꯟ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯍꯣ ꯅꯪ ꯍꯦꯛ ꯂꯩꯔꯨꯔꯣ ꯍꯌꯦꯡꯋꯥꯏ ꯌꯦꯟ ꯑꯣꯛ ꯉꯥꯅꯨ ꯑꯝꯇꯁꯨ ꯆꯥꯕ ꯌꯥꯔꯣꯏ ꯑꯁ ꯑꯩ ꯉꯝꯃꯔꯣꯏ ꯑꯩꯅ ꯆꯥꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯒ
ꯑꯅꯤꯗꯨ ꯆꯥꯎꯔꯦꯜꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯋꯥꯍꯪꯁꯨ ꯍꯪꯖꯔꯛꯏ ꯄꯥꯎꯈꯨꯝꯁꯨ ꯄꯤꯕ ꯂꯣꯏꯈ꯭ꯔꯦ ꯑꯅꯤꯗꯨ ꯆꯥꯎꯔꯦꯜꯅ ꯇꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯨꯗ ꯆꯥꯎꯔꯦꯜ ꯍꯜꯂꯛꯄ ꯀꯟꯅ ꯉꯥꯏꯔꯦ ꯆꯥꯎꯔꯦꯜ ꯍꯜꯂꯛꯃꯟꯗꯕ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯃꯦꯝꯊꯣꯏ ꯑꯩ ꯆꯪꯉꯒꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯇꯧꯔꯤ ꯃꯥꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯅꯪ ꯆꯪꯉꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯕ ꯍꯣ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯍꯥꯏꯅ ꯍꯥꯏꯅ ꯅꯪꯒꯤꯗꯤ ꯉꯥꯏꯕꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇ꯭ꯔꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯗꯣꯏꯁꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯄꯤꯌꯥꯏꯅꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯑꯩ ꯆꯪꯉꯒꯦꯀꯣ ꯍꯣꯔꯦꯟ ꯇꯟ ꯄꯨꯔꯛꯑꯗꯤ ꯑꯩꯒꯤ ꯈꯥꯛꯑꯝꯃꯨ ꯑꯃꯨꯛ ꯀꯥꯎꯅꯤꯀꯣ ꯄꯤꯌꯥꯏꯅꯨ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯩꯔꯥꯕꯈꯣꯏ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯦꯝꯊꯣꯏꯗꯤ ꯀꯟꯅ ꯉꯥꯏꯔꯤ ꯆꯥꯎꯔꯦꯜ ꯃꯥꯁꯨ ꯃꯊꯧ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯏ ꯃꯦꯝꯊꯣꯏ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯆꯪꯒꯦ ꯍꯥꯏꯅ ꯆꯪꯕ ꯍꯧꯔꯛꯂꯤ ꯆꯥꯎꯔꯦꯜ ꯃꯦꯝꯊꯣꯏ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯍꯩꯃꯥ ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯆꯥꯎꯔꯦꯜ ꯃꯦꯝꯊꯣꯏꯅ ꯆꯠꯂꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯁꯥꯏꯀꯜ ꯑꯗꯨ ꯈꯔ ꯀꯟꯅ ꯊꯧꯒꯠꯇꯨꯅ ꯉꯥꯏꯈꯣ ꯑꯩ ꯂꯥꯛꯑꯦ ꯃꯦꯝꯊꯣꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯆꯥꯎꯔꯦꯜ ꯂꯥꯛꯂꯝꯕ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏ ꯑꯩꯅ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯒ ꯀꯩꯒꯤ ꯆꯦꯟꯒꯦ ꯇꯧꯔꯤꯅꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯉꯥꯏꯔꯤꯁꯦ ꯁꯨꯛꯂꯥꯛꯇꯤ ꯂꯥꯛꯇꯅ ꯑꯍꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯗ ꯊꯨꯅ ꯂꯥꯛꯄꯗꯣ ꯌꯥꯗꯗꯧꯕꯅꯤ ꯁꯦ ꯒꯨꯂꯥ ꯑꯉꯥꯡꯕꯁꯨ ꯈꯔ ꯌꯥꯝꯅ ꯍꯥꯞꯂꯛꯄꯅꯤ ꯃꯦꯝꯊꯣꯏ ꯃꯍꯧꯁꯥꯅ ꯒꯨꯂꯥ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯃꯦꯝꯊꯣꯏ ꯈꯥꯎ ꯑꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯑꯌꯥ ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯆꯪꯉꯒꯦ ꯊꯦꯡꯉꯦ ꯄꯤꯌꯥꯏꯅꯨꯁꯨ ꯉꯥꯏꯕ ꯉꯝꯗꯗꯅ ꯆꯠꯈ꯭ꯔꯕꯅꯤ ꯅꯃꯥꯟꯅꯕꯤꯗꯨ ꯄꯤꯌꯥꯏꯅꯨ ꯀꯧꯕ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯩꯒꯤꯅ ꯃꯦꯝꯊꯣꯏ ꯅꯪꯒꯤꯗꯤ ꯑꯩꯒꯤꯅ ꯃꯌꯥꯝꯅ ꯑꯩꯒ꯭ꯌꯥ ꯕꯥꯃꯣꯜ ꯆꯥꯎꯔꯦꯜ ꯍꯥꯏꯅ ꯀꯧꯏ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯒ꯭ꯌꯥ ꯍꯥꯏꯅ ꯀꯧꯕ ꯇꯥꯔꯦꯗꯅ ꯃꯦꯝꯊꯣꯏ ꯑꯉꯧꯕ ꯌꯥꯇꯣꯟ ꯑꯗꯨ ꯎꯍꯟꯗꯨꯅ ꯅꯣꯛꯆꯩ ꯆꯪꯉꯒꯦꯀꯣ ꯍꯪꯗꯧꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯆꯪꯉꯣ ꯆꯪꯉꯣ ꯈꯔ ꯈꯔ ꯊꯣꯔꯛꯑꯣ ꯑꯩꯁꯨ ꯂꯝꯕꯤꯁꯦ ꯐꯥꯎꯗꯨꯅ ꯇꯣꯏꯅ ꯆꯠꯂꯦ ꯍꯣꯏ ꯍꯣꯏ ꯊꯣꯔꯛꯀꯦ ꯅꯪꯁꯨꯅꯦ ꯇꯟ ꯈꯔ ꯈꯔ ꯄꯨꯔꯛꯎꯀꯣ ꯃꯦꯝꯊꯣꯏ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯗꯨꯅ ꯆꯪꯈꯤ ꯆꯥꯎꯔꯦꯜ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯦꯝꯊꯣꯏꯒꯤ ꯃꯒꯨꯟ ꯈꯔ ꯃꯈꯩꯗꯤ ꯈꯪꯈ꯭ꯔꯦ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯒꯤ ꯈꯣꯡꯊꯥꯡ ꯃꯤꯠꯌꯦꯡ ꯑꯃꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯃꯤ ꯆꯥꯎꯔꯦꯜ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ ꯁꯥꯏꯀꯜ ꯑꯗꯨ ꯍꯦꯛ ꯊꯧꯒꯦ ꯇꯧꯕꯒ ꯃꯃꯥꯒꯤ ꯇꯟ ꯈꯥꯛꯍꯧꯗꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯑꯣꯍꯣ ꯑꯩꯗꯤ ꯏꯃꯥꯒꯤ ꯇꯟ ꯑꯝꯇ ꯈꯥꯛꯍꯧꯗ꯭ꯔꯦꯗꯅ ꯑꯁ ꯀꯔꯤ ꯈꯨꯝꯅꯤ ꯍꯣꯔꯦꯟꯗꯤ ꯃꯦꯝꯊꯣꯏ ꯇꯟ ꯈꯥꯎ 2-3 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯅ ꯀꯗꯥꯏꯗꯒꯤ ꯇꯟꯅꯣ ꯁꯤꯅ ꯑꯃꯨꯛ ꯉꯔꯥꯡꯒꯤꯗꯣ ꯑꯗꯨꯅ ꯁꯅꯥꯕꯨꯁꯨ ꯄꯤꯔꯝꯃꯤ ꯇꯨ ꯐꯔꯦꯗ ꯆꯥꯛ ꯇꯨꯝꯂꯥꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯀꯗꯥꯏ ꯑꯃꯗꯤꯅꯦ ꯄꯤꯌꯥꯏꯅꯨꯒꯤ ꯊꯝꯈ꯭ꯔꯒꯦ ꯃꯃꯥ ꯃꯆꯥ ꯍꯔꯥꯎꯅ ꯇꯟ ꯑꯗꯨ ꯍꯥꯎꯅ ꯆꯥꯏ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯅ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯏ ꯏꯁ ꯍꯥꯎꯋꯤꯅꯦꯍꯦ ꯇꯟ ꯑꯍꯩꯕꯁꯤꯗꯤ ꯃꯦꯝꯊꯣꯏ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯏ ꯄꯤꯌꯥꯏꯅꯨ ꯐꯃꯨꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯌꯥꯏꯅꯨ ꯁꯦ ꯅꯪꯒꯤ ꯇꯟ ꯄꯤꯌꯥꯏꯅꯨ ꯇꯟ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯎꯅꯤꯍꯦ ꯁꯤꯗꯤ ꯅꯪꯁꯨ ꯈꯔ ꯆꯥꯎ ꯆꯥꯃꯤꯟꯅꯁꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯆꯥꯃꯤꯟꯅꯩ ꯄꯤꯌꯥꯏꯅꯨꯅ ꯃꯦꯝꯊꯣꯏ ꯅꯪ ꯑꯗꯨꯒꯤ ꯑꯩꯒ ꯑꯗꯨꯒ ꯀꯣꯏꯅꯔꯕ꯭ꯔꯥ ꯀꯣꯏꯅꯔꯗꯤ ꯁꯨꯃꯥꯏꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯆꯥꯔꯅꯤꯅꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯊꯣꯔꯛꯑꯣ ꯑꯩ ꯆꯠꯂꯦꯀꯣ ꯃꯩꯔꯥꯕ ꯖꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯖꯥꯗꯨ ꯅꯪꯕꯨ ꯊꯕꯛꯀ ꯂꯩꯕ꯭ꯔꯥꯕ ꯀꯩꯗꯧꯔꯒꯦ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯑꯒ ꯍꯪꯉꯛꯏꯗꯨꯅ ꯅꯪ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯀꯣꯏꯊꯣꯛꯎꯁꯦ ꯇꯣꯝꯕꯅ ꯑꯃꯨꯛ ꯅꯪꯒꯤ ꯖꯥꯗꯨ ꯃꯟꯇ꯭ꯔꯗꯣ ꯈꯔ ꯇꯧꯗ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯏꯅꯥꯎꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯤꯡꯍꯤ ꯃꯅꯝꯗ ꯃꯤ ꯉꯥꯎꯕ ꯌꯥꯎꯔꯦꯅꯦꯍꯦ ꯑꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯁꯦ ꯀꯅꯥꯒꯤ ꯑꯣꯏꯅꯤ ꯑꯩꯈꯣꯏ ꯃꯩꯔꯥꯕꯒꯤꯅꯤꯗꯅ ꯑꯦ ꯑꯗꯨꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣꯅꯦ ꯍꯦꯛꯇ ꯑꯩꯒꯤ ꯃꯟꯇ꯭ꯔꯁꯦ ꯀꯥꯞꯁꯤꯟꯕ ꯇꯥꯔꯦ ꯖꯥꯗꯨ ꯃꯥꯅ ꯑꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯍꯨꯝꯗꯨꯁꯨ ꯏꯟꯅꯩ ꯄꯤꯌꯥꯏꯅꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯏ ꯇꯝꯐꯥꯅ ꯃꯆꯥꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯒꯦ ꯇꯧꯕꯅꯤ ꯏꯃꯥꯁꯤꯃ ꯄꯤꯌꯥꯏꯅꯨꯅ ꯐꯦꯠ ꯂꯥꯎꯅ ꯆꯠꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯠꯁꯦꯅ ꯅꯪꯅ ꯍꯧꯔꯝꯃꯒ ꯄꯤꯌꯥꯏꯅꯨ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯑꯅꯤꯗꯣ ꯑꯔꯩꯕ ꯃꯈꯩ ꯀꯦꯗꯨꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯩꯔꯥꯕ ꯈꯣꯏꯒꯁꯨ ꯊꯦꯡꯅꯔꯦ ꯃꯩꯔꯥꯕ ꯖꯥꯗꯨꯗ ꯇꯨ ꯑꯥꯗ ꯂꯥꯛꯏꯁꯦ ꯑꯁꯤꯅꯤ ꯖꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯔꯝꯕꯅꯣ ꯑꯁꯤꯗꯤ ꯂꯣꯏ ꯐꯖꯩꯅꯦ ꯈꯪꯗꯦꯃꯦ ꯑꯩꯁꯨ ꯀꯔꯝꯕꯅꯣꯗꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤꯁꯤꯅꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯈꯪꯗꯦꯕꯣ ꯍꯣ ꯃꯁꯛꯇ ꯅꯠꯇꯦ ꯉꯥꯎꯔꯤꯁꯦ ꯆꯤꯡꯍꯤ ꯃꯅꯝꯗ ꯆꯤꯡꯍꯤꯗ ꯍꯦꯔꯥ ꯅꯣꯏꯁꯨ ꯑꯣꯏꯗꯕ ꯋꯥꯅꯤꯗ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯊꯤꯔꯨꯗꯧꯔꯤꯒꯦ ꯍꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯨꯔꯁꯦꯕ ꯃꯁꯤꯅ ꯍꯥꯏꯁꯦ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏ ꯑꯍꯨꯝꯗ ꯆꯪꯁꯤꯜꯂꯦ ꯃꯦꯝꯊꯣꯏ ꯃꯩꯔꯥꯕ ꯈꯣꯏ ꯂꯥꯛꯄꯗꯣ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯏ ꯀꯔꯝꯕꯅꯣ ꯑꯁ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗꯣ
ꯄꯤꯌꯥꯏꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯩꯔꯥꯕ ꯈꯣꯏ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯩꯃꯥ ꯃꯣꯏ ꯑꯣꯏꯔꯦ꯫ ꯑꯅꯤꯗꯨ ꯃꯈꯣꯏꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯦ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯖꯥꯗꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯖꯥꯗꯨ ꯊꯧꯅꯥ ꯂꯩꯅ ꯏꯕꯦꯝꯃ ꯑꯅꯤꯌꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯃꯦꯝꯊꯣꯏꯗꯣ ꯑꯗꯨꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯦꯝꯊꯣꯏ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯂꯣꯏꯗꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯖꯥꯗꯨꯅ ꯏꯕꯦꯝꯃ ꯈꯣꯏ ꯅꯈꯣꯏ ꯂꯥꯟꯅ ꯂꯧꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯦ ꯃꯥꯏꯁꯨ ꯈꯔ ꯁꯣꯟꯖꯕ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯗ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯦꯝꯊꯣꯏ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯖꯥꯗꯨꯅ ꯀꯣꯏꯊꯣꯔꯛꯂꯤꯕ ꯑꯗꯨ ꯄꯥꯝꯗ꯭ꯔꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯁꯨꯝꯗꯧꯕ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯆꯤꯡꯍꯤ ꯃꯅꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯄꯤꯌꯥꯏꯅꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯍꯧꯖꯤꯛꯁꯨ ꯆꯤꯡꯍꯤ ꯃꯅꯝ ꯊꯤꯔꯛꯏꯕꯣ? ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯧ ꯃꯅꯝꯗꯣ ꯑꯩ꯫ ꯃꯦꯝꯊꯣꯏ ꯅꯣꯛꯇꯨꯅ ꯑꯗꯨꯗꯤ ꯀꯔꯝꯅ ꯊꯤꯅꯤ? ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯒ ꯊꯤꯅꯅꯕ? ꯇꯣꯝꯕꯅ ꯑꯣꯏꯅ ꯏꯕꯦꯝꯃ ꯑꯗꯨ ꯅꯠꯇ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯑꯗꯣ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯈꯪꯍꯧꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯝꯅ ꯊꯤꯁꯤꯒꯦ? ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯤꯗ ꯏꯆꯜꯁꯤꯡ ꯌꯥꯝ ꯂꯥꯏꯗ ꯑꯗꯨꯗꯤ꯫ ꯀꯔꯝꯅ? ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯦꯞꯄ ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯂꯦ꯫ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯅꯕꯨ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯐꯩꯅꯦ꯫ ꯌꯥꯅꯤ ꯌꯥꯅꯤ ꯏꯕꯦꯝꯃ ꯏꯕꯦꯝꯃ ꯈꯣꯏꯅꯕꯨ ꯑꯌꯥꯕ ꯄꯤꯔꯕꯗꯤ ꯑꯗꯨꯝ ꯌꯥꯅꯤ꯫ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯑꯅꯥꯕꯁꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯣꯏꯅ ꯍꯦꯛꯇ ꯐꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯏꯅꯦ ꯑꯗꯨꯗꯤ꯫ ꯇꯣꯝꯕ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯩꯔꯥꯕ ꯂꯥꯛꯑꯣꯍꯦ ꯌꯦꯡꯉꯁꯤ꯫ ꯃꯩꯔꯥꯕ ꯇꯁꯦꯡꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯦ ꯏꯀꯥꯏꯗꯨꯅ ꯂꯩ꯫ ꯏꯅꯥꯎꯇꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯀꯣꯛ ꯂꯥꯛꯑꯣꯍꯦ ꯅꯪꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯀꯥꯟꯁꯤꯗ꯫ ꯃꯩꯔꯥꯕ ꯇꯞꯅ ꯅꯪꯁꯨ ꯂꯩꯁꯥꯕꯤꯁꯤꯕꯨ ꯀꯃꯥꯏ ꯅꯝꯗꯣꯏꯅꯣ? ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯨꯅ ꯃꯦꯝꯊꯣꯏꯅ ꯍꯣ ꯑꯩꯈꯣꯏꯅ ꯌꯥꯔꯤꯌꯦ ꯁꯠ ꯁꯠ ꯂꯥꯛꯆꯧ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯆꯠꯆꯈꯤꯁꯅꯤ꯫ ꯇꯨ ꯃꯤꯅ ꯍꯥꯏꯔꯤꯁꯤꯅꯤ ꯀꯣꯛ ꯂꯥꯛꯑꯣ꯫ ꯃꯩꯔꯥꯕꯗꯨ ꯃꯥꯅ ꯆꯤꯡꯁꯤꯟꯗꯨꯅ ꯂꯦꯞꯍꯜꯂꯤ꯫ ꯃꯩꯔꯥꯕ ꯄꯤꯌꯥꯏꯅꯨꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯑꯗꯨ ꯃꯁꯥꯗ ꯐꯥꯎꯔꯛꯏ꯫ ꯃꯦꯝꯊꯣꯏ ꯄꯤꯌꯥꯏꯅꯨꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯩꯔꯥꯕꯅ ꯊꯤꯔꯤꯕ ꯃꯤ ꯑꯗꯨ ꯃꯥ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯈꯪꯉꯕꯣ? ꯃꯩꯔꯥꯕ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯄꯤꯌꯥꯏꯅꯨ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯄꯤꯌꯥꯏꯅꯨ ꯃꯦꯝꯊꯣꯏꯕꯨ ꯆꯤꯡꯗꯨꯅ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯃꯦꯝꯊꯣꯏ ꯆꯠꯅ ꯆꯠꯅ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯅꯩꯅꯍꯧꯔꯣꯀꯣ꯫ ꯖꯥꯗꯨ ꯃꯩꯔꯥꯕꯗ ꯇꯞꯅ ꯀꯔꯝꯕꯅꯣ ꯈꯪꯍꯧꯔꯕꯣ? ꯃꯩꯔꯥꯕ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯀꯔꯝꯕꯅꯣ ꯑꯗꯨꯗꯤ? ꯃꯩꯔꯥꯕ ꯄꯤꯌꯥꯏꯅꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯨ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯁꯦ ꯑꯁꯤꯁꯤꯅꯤ꯫ ꯇꯣꯝꯕꯅ ꯑꯩꯅ ꯈꯜꯂꯦꯕ ꯅꯨꯄꯤꯁꯤꯅꯁꯨ ꯅꯪꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯋꯦꯅ꯫ ꯖꯥꯗꯨ ꯃꯌꯥꯝ ꯑꯗꯨꯗ ꯐꯔꯦ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯂꯕꯅꯤꯅ ꯀꯣꯟꯅ ꯂꯥꯛꯑꯁꯤ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ꯫ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯦ꯫ ꯆꯥꯎꯔꯦꯜꯒ ꯃꯦꯝꯊꯣꯏꯒꯗꯤ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯟꯅꯔꯛꯇꯨꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯃꯩꯔꯥꯕꯗꯤ ꯃꯗꯨꯒꯤ ꯊꯥꯛ ꯑꯗꯨ ꯌꯧꯕ ꯌꯥꯗꯗꯨꯅ ꯂꯩꯔꯦ꯫ ꯇꯣꯝꯕꯅ ꯃꯩꯔꯥꯕꯗ ꯃꯩꯔꯥꯕ ꯅꯪꯒꯤ ꯆꯤꯡꯍꯤꯒꯤ ꯃꯄꯨꯁꯦ ꯈꯪꯂꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯂꯩꯅꯥ ꯑꯗꯣ ꯑꯃꯨꯛ ꯂꯥꯌꯦꯡꯉꯁꯤꯗꯅ꯫ ꯉꯥꯏꯈꯣꯗ ꯇꯍꯥ ꯇꯍꯥ ꯇꯧꯕ ꯊꯕꯛꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯇꯞꯅ ꯇꯧꯁꯤ꯫ ꯏꯕꯣ ꯃꯤꯅ ꯍꯟꯖꯈꯤꯁꯅꯤ ꯅꯪꯅ ꯉꯥꯏꯔꯤꯀꯥꯟꯗ꯫ ꯉꯥꯏꯈꯣ ꯈꯔ ꯇꯞꯅ ꯇꯧꯁꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯅꯣꯏꯕꯣ꯫ ꯃꯩꯔꯥꯕ ꯌꯥꯝ ꯇꯞꯄ ꯏꯪꯕ ꯃꯤꯅꯤ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯥ ꯊꯨꯅ ꯇꯧꯅꯤꯡꯗꯦ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥ ꯃꯆꯥꯅ ꯃꯁꯥ ꯅꯥꯟꯅ ꯀꯦꯔꯛꯄ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯪꯕꯣ? ꯉꯁꯤꯗꯤ ꯊꯧꯔꯝ ꯂꯩꯇꯦꯅ ꯍꯥꯏꯕꯗꯥꯏꯅꯦ? ꯀꯥꯏꯗ ꯑꯣꯏꯅꯤ ꯅꯆꯥꯗꯤ ꯈꯥꯕꯩ ꯆꯦꯒꯞ ꯃꯔꯛꯇ ꯆꯥꯎꯔꯛꯄꯅꯤ ꯌꯥꯎꯍꯜꯂꯤꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯕꯅꯤ ꯍꯧꯖꯤꯛꯁꯨ꯫ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯆꯥꯛ ꯊꯣꯡꯕ ꯈꯨꯆꯠꯁꯦ ꯃꯃꯥꯡꯉꯩꯒ ꯃꯥꯟꯅꯗꯦꯀꯣ꯫ ꯆꯥꯛ ꯊꯣꯡꯕ ꯆꯠꯄꯁꯦ ꯉꯥ ꯄꯀꯧꯔꯥ ꯄꯨꯔꯛꯇꯦ ꯑꯗꯨꯒ ꯁꯣꯔꯥ ꯆꯠꯂꯁꯨ ꯇꯟ ꯄꯨꯔꯛꯇꯦ꯫ ꯍꯥꯏꯌꯨ ꯅꯪꯕꯨ ꯀꯅꯥꯗ ꯄꯤꯔꯝꯒꯦ? ꯆꯥꯎꯔꯦꯜ ꯃꯥꯅ ꯄꯨꯔꯛꯄꯗꯤ ꯃꯦꯝꯊꯣꯏꯗ ꯂꯣꯏꯅ ꯄꯤꯔꯝꯕꯅꯤ꯫ ꯃꯃꯥꯒꯤꯅꯤ ꯍꯥꯏꯅ ꯈꯛꯂꯝꯕ ꯑꯗꯨ ꯍꯟꯗꯛꯇꯤ ꯑꯃꯠꯇ ꯈꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯆꯥꯎꯔꯦꯜ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯃꯥꯒꯤꯁꯨ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯜ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯕꯤꯔꯦꯟꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯕꯤꯔꯦꯟ ꯃꯥꯁꯨ ꯆꯟꯗꯣꯜ ꯆꯋꯥ ꯄꯨꯡꯉꯧ ꯉꯧꯕ ꯃꯈꯩ ꯊꯤꯟꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯕꯤꯔꯦꯟꯗ ꯏꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯝꯗꯦ ꯅꯪꯒꯤ ꯊꯕꯛꯁꯨ ꯑꯣꯏꯔꯒ꯫ ꯕꯤꯔꯦꯟ ꯈꯥꯕꯩ ꯆꯦꯒꯞ ꯑꯗꯨ ꯁꯥꯏꯀꯜ ꯃꯃꯥꯡꯗ ꯆꯞꯁꯤꯜꯂꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯌꯥꯍꯧ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯑꯅꯤꯗꯨ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯉꯁꯤ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯕꯤꯔꯦꯟꯒꯤ ꯄꯥꯂꯤ ꯇꯥꯕꯅꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯊꯕꯛ ꯍꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯑꯅꯤꯗꯨ ꯆꯥꯛ ꯊꯣꯡꯉꯤ꯫ ꯆꯥꯎꯔꯦꯜ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯃꯦꯝꯊꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥ ꯊꯣꯡꯕ ꯃꯈꯜ 3-4 ꯌꯣꯝꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯕꯤꯔꯦꯟ ꯉꯛꯅ
ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯁꯣꯝꯗꯅ ꯄꯨꯈꯝ ꯊꯥꯕ ꯍꯧꯔꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯂꯣꯏꯔꯦ ꯌꯦꯟꯕ ꯍꯧꯈ꯭ꯔꯗꯤꯅꯦ ꯐꯔꯛ ꯇꯥꯅꯤꯅ ꯇꯧꯕꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ ꯀꯅꯥꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯌꯣꯝꯃꯤꯗꯨꯕꯣ ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯆꯥꯕꯒꯤꯕꯨ ꯏꯕꯣ ꯅꯪ ꯑꯃ ꯅꯃꯤꯠꯅ ꯀꯔꯥꯃꯜꯂꯤꯀꯣ ꯑꯁ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯪꯒꯅꯤꯕ ꯍꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯏꯟꯖꯥꯡ ꯌꯦꯜꯂꯨꯔꯁꯦ ꯕꯤꯔꯦꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ ꯆꯥꯎꯔꯦꯜꯁꯨ ꯃꯇꯨꯡ ꯏꯟꯅꯩ ꯑꯅꯤꯗꯨ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯏ ꯆꯥꯎꯔꯦꯜꯅ ꯃꯦꯝꯊꯣꯏ ꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯛꯂꯒ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯁꯦ ꯍꯥꯏꯕꯅꯣ ꯑꯁ ꯂꯥꯛꯇ ꯂꯥꯛꯑꯣ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨꯁꯨ ꯊꯣꯛꯂꯛꯏ ꯆꯥꯎꯔꯦꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦ ꯉꯥ ꯊꯣꯡꯕ ꯈꯛꯇꯅꯤ ꯑꯇꯣꯞꯄꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯦꯝꯊꯣꯏ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯧꯁꯤꯜꯂꯤ ꯕꯤꯔꯦꯟꯅ ꯌꯦꯡꯉꯨꯅꯦ ꯑꯩꯒ ꯍꯧꯔꯝꯗꯕꯤꯗ ꯁꯠ ꯆꯠꯈ꯭ꯔꯒ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯉꯥ ꯍꯨꯔꯥꯜꯂꯤꯁꯤꯗꯤ ꯑꯁꯤꯗ ꯄꯤꯅꯕ ꯑꯣꯏꯔꯦ ꯑꯩꯗꯤꯅꯦ ꯉꯥ ꯊꯣꯡꯕꯁꯤꯕꯨ ꯌꯥꯎꯔꯕꯗꯤ ꯌꯥꯔꯦꯗ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯄꯤꯖꯕꯤꯌꯨꯀꯣ ꯃꯦꯝꯊꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯈꯨꯗꯨꯝꯅ ꯇꯞꯅ ꯁꯨꯏ ꯕꯤꯔꯦꯟꯅ ꯍꯩꯃ ꯈꯨꯗꯨꯝꯅꯒ ꯁꯨꯈ꯭ꯔꯦꯅꯦ ꯃꯁꯤꯗꯤ ꯄꯤꯌꯥꯏꯅꯨꯁꯨ ꯅꯣꯛꯇꯨꯅ ꯇꯥ ꯆꯥꯎꯔꯦꯜ ꯑꯩꯕꯨꯁꯨ ꯈꯔ ꯄꯤꯖꯕꯤꯌꯣ ꯄꯤꯖꯔꯒ ꯂꯣꯏꯔꯦꯗꯅ ꯏꯆꯜꯒꯤꯕꯣ ꯑꯗꯣ ꯄꯤꯌꯥꯏꯅꯨ ꯅꯪꯒꯤꯁꯨ ꯅꯨꯄꯥ ꯑꯃꯗꯤ ꯀꯣꯏꯅ ꯆꯠꯂꯣꯗꯅ ꯈꯪꯗꯦꯗ ꯇꯥ ꯆꯥꯎꯔꯦꯜ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯐꯔꯦ ꯋꯥ ꯊꯣꯛꯑꯗꯤ ꯊꯕꯛꯁꯨ ꯊꯣꯛꯄ ꯇꯥꯕꯅꯤꯗꯅ ꯉꯁꯤꯒꯤꯗꯤ ꯆꯪꯉꯣꯀꯣ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯆꯥꯎꯔꯦꯜ ꯏꯟꯁꯥꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯂꯥꯛꯏ ꯕꯤꯔꯦꯟꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯨꯔꯥꯜꯂꯤꯕ ꯉꯥꯁꯤꯡꯗꯨꯗꯤ ꯃꯁꯤꯒꯤ ꯁꯦꯛꯄꯤ ꯃꯥꯟꯕꯤꯁꯤꯗ ꯄꯤꯅꯕ ꯑꯣꯏꯔꯦ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯃꯤ ꯐꯖꯕꯅꯤ ꯐꯖꯩ ꯑꯗꯨꯕꯨ ꯑꯃꯁꯤꯅꯗꯤ ꯈꯔ ꯍꯦꯜꯂꯤꯀꯣ ꯀꯔꯤ ꯑꯃꯁꯤꯅ ꯍꯦꯜꯂꯦꯕ ꯍꯦꯜꯂꯤ ꯀꯩꯅꯣ ꯌꯥꯝ ꯍꯦꯜꯂꯤ ꯈꯤꯇꯒ ꯅꯠꯇꯦ ꯆꯥꯎꯔꯦꯜꯁꯨ ꯕꯤꯔꯦꯟꯒꯤ ꯅꯨꯄꯤ ꯂꯩꯇꯦ ꯈꯪꯕꯗꯨꯗ ꯇꯧꯒꯦ ꯌꯥꯎꯅ ꯑꯗꯨꯗꯤ ꯅꯪ ꯀꯣꯏꯖꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡ ꯂꯩꯔꯝꯃꯤꯁꯦ ꯆꯥꯎꯔꯦꯜꯅ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯑꯣꯏꯗꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ ꯕꯤꯔꯦꯟꯅ ꯑꯃꯨꯛꯀꯁꯨ ꯐꯥꯒꯤ ꯅꯠꯇꯦ ꯆꯥꯎꯔꯦꯜ ꯅꯪꯕꯨ ꯌꯥꯅꯅꯕ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨꯃꯤ ꯃꯥꯅꯁꯨ ꯌꯥꯔꯛꯑꯗꯤ ꯉꯥꯁꯨ ꯄꯨꯟꯅ ꯍꯨꯔꯥꯟꯃꯤꯟꯅꯔꯅꯤꯗꯅ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ ꯃꯦꯝꯊꯣꯏꯒ ꯄꯤꯌꯥꯏꯅꯨꯒꯁꯨ ꯉꯥ ꯊꯣꯡꯕ ꯑꯗꯨ ꯀꯟꯅ ꯆꯔꯥ ꯋꯥꯜꯂꯤ ꯄꯤꯌꯥꯏꯅꯨꯅ ꯃꯦꯝꯊꯣꯏ ꯅꯪꯅ ꯍꯟꯗꯛ ꯅꯣꯏꯈꯠꯂꯤ ꯍꯥꯏꯔꯤꯁꯤꯗꯤ ꯁꯤꯅꯅꯤꯗꯅ ꯃꯦꯝꯊꯣꯏ ꯅꯣꯛꯇꯨꯅ ꯏꯕꯦꯝꯃ ꯅꯨꯄꯥꯁꯦ ꯅꯍꯥꯟꯅ ꯀꯣꯏꯔꯝꯗꯧꯅꯤ ꯅꯨꯄा ꯀꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯅꯤ ꯑꯩꯗꯤ ꯍꯌꯦꯡꯅꯦ ꯏꯆꯥ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯍꯦꯛ ꯄꯣꯛꯊꯣꯔꯛꯄꯒ ꯅꯨꯄꯥ ꯀꯣꯏꯅꯍꯟꯗꯣꯏꯅꯤ ꯑꯗꯨꯁꯨ ꯚꯥꯃꯣꯟ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯃꯦꯝꯊꯣꯏ ꯑꯆꯧꯕ ꯉꯥ ꯃꯇꯨꯝ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯇꯨ ꯎꯔꯦꯗꯅ ꯁꯤꯒꯨꯝꯕꯁꯦ ꯂꯦꯝꯅ ꯆꯥꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯏꯆꯥꯁꯤꯡꯁꯨ ꯆꯥꯕ ꯐꯪꯅꯅꯕ ꯄꯤꯌꯥꯏꯅꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯏ ꯑꯗꯨꯒ ꯑꯩꯁꯨ ꯀꯣꯏꯔꯁꯤꯔ ꯈꯪꯗꯦ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯍꯥꯟꯅ ꯀꯣꯏꯔꯁꯦꯅ ꯑꯅꯤꯗꯨ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯦ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯆꯥꯎꯔꯦꯜꯅ ꯁꯤꯟꯗꯨꯅ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯕꯤꯔꯦꯟꯁꯨ ꯅꯝꯗꯅ ꯀꯣꯏꯅꯈ꯭ꯔꯦ ꯃꯔꯤ ꯑꯗꯨ ꯄꯣꯄꯥ ꯆꯥꯔꯦ ꯕꯤꯔꯦꯟ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯃꯦꯝꯊꯣꯏ ꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯑꯉꯥꯡ ꯃꯅꯥꯎ ꯍꯨꯠꯄꯒꯤ ꯆꯥꯛ ꯊꯣꯡꯂꯤ ꯃꯦꯝꯊꯣꯏ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯂꯥꯛꯇꯨꯅ ꯄꯤꯌꯥꯏꯅꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯌꯥꯝ ꯐꯤꯡꯅ ꯂꯥꯛꯏꯗꯨꯕꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯀꯩꯗꯧꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯀꯥꯏꯗ ꯇꯥ ꯆꯥꯎꯔꯦꯜꯒ ꯇꯥ ꯕꯤꯔꯦꯟꯒꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯪꯅꯕꯗꯨꯗ ꯆꯥꯛ ꯊꯣꯡꯍꯧꯏ ꯃꯣꯏꯗꯒꯤ ꯉꯥ ꯊꯣꯡꯕ ꯂꯧꯔꯨꯁꯦ ꯆꯠꯂꯣꯍꯦ ꯅꯪꯁꯨ ꯃꯥꯏꯅ ꯄꯨꯔꯛꯇꯧ ꯂꯩꯔꯕꯗꯨꯕꯨ ꯑꯁ ꯃꯥꯅ ꯄꯨꯔꯛꯄꯗꯨꯗꯤ ꯍꯣꯔꯦꯟꯅꯤ ꯑꯩ ꯏꯟꯖꯥꯡ ꯊꯣꯡꯕ ꯇꯟꯗꯅ ꯊꯣꯡꯗꯦꯕ ꯑꯝꯇ ꯂꯧꯔꯨꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯥꯕ ꯂꯥꯛꯑꯗꯤꯅꯦ ꯏꯟꯖꯥꯡ ꯊꯣꯡꯗꯦꯅ ꯁꯣꯏꯗꯅ ꯐꯨꯕ ꯇꯥꯔꯦ ꯃꯦꯝꯊꯣꯏ ꯄꯤꯌꯥꯏꯅꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯏ ꯏꯕꯦꯝꯃ ꯅꯪꯁꯨ ꯐꯖꯅꯗꯤ ꯉꯝꯃꯤꯍꯦ ꯃꯤ ꯃꯃꯥꯡꯁꯤꯗꯕꯨ ꯏꯁ ꯆꯥꯕꯗꯤ ꯍꯣꯔꯦꯟ ꯅꯅꯞ ꯅꯇꯤꯟ ꯑꯣꯔꯣꯔꯣ ꯇꯥꯈꯩ ꯃꯤꯅ ꯀꯧꯕꯒ ꯈꯨꯝꯗꯈꯩ ꯆꯥꯗꯣꯏ ꯑꯣꯏꯅꯤꯅꯦ ꯄꯤꯌꯥꯏꯅꯨ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯥꯅꯁꯨ ꯇꯧꯕꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯨꯝꯂꯨꯗ꯭ꯔꯦ ꯑꯅꯤꯗꯨ ꯆꯥꯛ ꯊꯣꯡꯐꯝ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯅꯪ ꯀꯧꯊꯣꯛꯎ ꯑꯩ ꯇꯧꯒꯦ ꯃꯦꯝꯊꯣꯏꯅ ꯃꯈꯣꯜ ꯑꯗꯨ ꯇꯞꯊꯗꯨꯅ ꯇꯥ ꯆꯥꯎꯔꯦꯜ ꯕꯤꯔꯦꯟꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯎꯔꯦꯜ ꯂꯥꯛꯑꯦꯗꯣ ꯆꯥꯎꯔꯦꯜ ꯃꯦꯝꯊꯣꯏꯅ ꯑꯗꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯀꯅꯥꯅꯣ ꯂꯥꯛꯏꯕꯣ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯇꯨ ꯆꯥꯎꯔꯦꯜ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯏ ꯃꯦꯝꯊꯣꯏ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯥ ꯉꯛꯅ ꯑꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯈꯪꯗꯦ ꯉꯁꯥꯏꯗꯩꯅꯦ ꯀꯧꯔꯤꯁꯦ ꯆꯠꯂꯣ ꯑꯝꯇ ꯍꯪꯉꯨꯆꯣ ꯆꯠꯂꯣ ꯆꯥꯎꯔꯦꯜ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯆꯠꯈꯤ ꯕꯤꯔꯦꯟ ꯃꯈꯣꯏ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯂꯕꯅꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯆꯥꯎꯔꯦꯜꯅ ꯃꯦꯝꯊꯣꯏꯗ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯣ ꯃꯦꯝꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯟꯖꯥꯡ ꯂꯣꯏꯗ꯭ꯔꯤꯕꯣ ꯈꯤꯇ ꯄꯤꯔꯛꯑꯣ ꯑꯩ ꯏꯟꯖꯥꯡ ꯊꯣꯡꯕ ꯇꯟꯗꯅ ꯊꯣꯡꯗ꯭ꯔꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ ꯑꯗꯨꯒꯤꯕꯨ ꯍꯣꯔꯦꯟ ꯑꯩꯅ ꯄꯨꯔꯛꯇꯧ ꯑꯗꯨꯝ ꯂꯩꯔꯗꯨꯕꯨ ꯍꯣꯔꯦꯟꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯆꯠꯂꯣ ꯈꯤꯇ ꯄꯨꯊꯣꯔꯛꯑꯣꯕ ꯄꯥꯕ ꯂꯥꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦꯕ
Chaurel upai leta thoglai. Memthoi Piyainu da mana ngamme haibagi mawongda michi ama taklauna khachilai. Piyainu sunoi. Chaurel changakpadu da Biren kai harainu. Chaurel khumde. Mi lakpra haina yengduna nga thongba ado hapnanaba kanna hotnari. Kaidorage haibani mi. Chaurel na nga thongbadu thangkatuna. Otu sipiro oye. Biren du khangnok nokthorai aduga karimnaba minok amaga loinana hairai. Phajaine nungaye kumai sipaudi. Chaurel nga du kotna. Yamusitaba tawrakanu ko. Nangi nupigi nga saruk hapcharoi. Biren magi ka yaurakpa aduda. He tawnu. Aine mi yenge. Hapke hairadine khara yamna. Makhoi ani kona naba hapiko. Chaurel nokthorai aduga. Nangsu pidi piningi oire. Bondu adugi wadine hai kanade. Nang na hende aina tade dune. Chalo. Mi khara li ingai sidane bihoruro. Chaurel na nga thongba sing adu kanna yomli memthoi amadi Piyainu na migi sangoi marum aduda nga thongba ngaiduna lumduna leibadu ubada lekai adugi ahal singna. Ada lairisibu memthoi ga Piyainu ga natrane. Ahal amana munna yengduna. Manida kaidawriba makhoi ani dia. Khangde ni he changbasu changakte. Thabak tawbagi lakpasu mande. Ani adudi ngangnaribadu karisu taba natte Piyainu na. Kaino thokna kuikri he. Mi singse akhoi da loina yenga ba kainom tawre. Memthoi madi adugi wakhalga leiba nate. As nangna marol ama pakhatkangi basina. Ngaiak leiraga Chaurel du mayom khara paiduna lona thoglaktuna nga thongba adu memthoi da pirai aduga. Se chalo. Mi loina la horabani. Laigi su tawdri. Mino ukhiba tare. Memthoi makhuta nga thongba adu mamina mi lakpra haina yengduna lauduna. Chalage hori ngairamge ko. Anidu khali chatkre Chaurel na nga thongba pibadu ubada ahal aduna. Haima. Moigi sidi nga thongba ngairi mali ni he. Agya ba mola si su pikre ni. Yenguni noibo. Hoi ni he. Nga lobo la iba jani dana. Is kaya danu yenguni he. Noktana ka su chakri ni. Miwa khara he na ngangna ba pamba ahal singa du miwa kan na ngangnari ahal amana amu. Yare. Chak thaba horo. To nakhoi gi wari do. Magi matam haibaduni. Aikhoi sune imagi chuhi chafudagi chuhi huranduna pikribaduni. Yamna usilagumsi. Ahal singa du makhoina naha oirikana tawkiba singa du hairakpadagi memthoi khogi wari adu lepkhre. Ani du sumara leitaba amagumna makhogi mathauda pukning changna tawkhre. Chaurel magi khabai adu memthoi gi khauda khara yamna hapkhibana ra khangde. Ngasiding magi nga thongba adu khara kautak chatle. Mayam chak chanaba adugi maraktagi amana laurai. Ho agya somda nga thongba watle. Biren na Chaurel da. Chaurel nga thongba watle haine anta hapuju chalo. Kaide noida nga thongbu su leitre. Kaino haisibo awai kiro. Lalaksi da nangona mo phagi tawgidro. Nupado amuka su tadrabra haiduna. Agya somda nga watle kita pubiro. Chaurel hairakliba nupa adu tananaba. Hoi pujarage. Chaurel nga thongba korphu aduda yengi aduga. Hoine tasengna yaudre. Sidi kamdawne. Marona madi thongna loina yengkrabani. Ibani gi saruk sida ngaire. Phareda moisu anirak sabadi kaide leiduni. Tose. Hoida hairaga matam hawangra loi. Chalo ata yelucho. Chaurel uti asangba thongba bartina do paiduna. Uti awat balak sariye. Nupaduna nga thongba hairaga uti haina laurokpa aduda saurapna. Kaino ne agya? Aina nga thongba hairaga uti purai sibo. Ibungo, nga gi mamangda uti haina ba kanggu ama yaukhiba. Aduda marol ama chatlamge tawbani. Misu akhoi ni khak oibasida khara pangdre. Asi hairamlaga Chaurel na amukasu. Mayam uti pambi bro, uti lai mayam. Chaurel gi horiba mafam khangba ahal sing aduna. Chaurel gi nga thongba se soidana leirammaroi. Aduna tawisi yenguni he. Amana mo hairai. Adunine masigi angangsi onthokna singkraba. Amaromdadi masi phai. Migi mabuksu nahandaba magi su kanba natra ha. Chagluk thangnana chaminaba memthoigi mamanabi amagi mapana. Nga thongba si konadraba malin he. Ahal amana nofet tawna. Ho konadaba natiye. Khara hokhre adunani. Nupa adudi khangdabana. Hokhiba haidi. Mi agya singa se pakhangni ni noibo. Hairakliba aduda nupa adu gyantai noi aduga. Ihe aidi wakhal ama tawruredana. Tan chadrabadi nangi yumda su yauramba yaini he. Hairisibu.
Nupa aduna changaknaba aduda ahal amana amu hairei. Wari se sinida sumdauba. Nangi nachanupi pakpi khoida tinaba memthoi piainu. Moina ne nga thongba lawba lae makhoida pikre aduna nga thongba konadrisini. Karino ne harisibo. Aigi ichanupi dusu yawrakprane. Yawrakte da nachanupi dudi. Hoine adubu aigi ichanupi dudi adum naga tawba natine kadaidagi. Nupa dusu matang chana machabu thagatnaba honare mapa ama oina. Ahal singa do onsina duna noe. Ahal singa dudi mabu pokpa yana halliba ngaktanina mana tawriba sanariba lila adu loina khanglibani. Ani aduna ngamduna nga thongba adu yenkidre. Mayamgi thabak loiraduna makhoi anigi chak chananaba hotnarei. Makhoi anigi di soiba yadabanina migi leitragasu makhoi gi di khaktuna thamlame. Masini aigyagi machat. Makhoi ani di nga thongba adu marang kaina chari birena khangning ningsinglaktuna. Mathangdadi ne nga se khara khara yamna haidaba yaroidoriko. Natrabadi loi chopnaba tare. Chaurelna chakhom aduga. Aisu iribani. Makhoi ne he konagadabadagi nga se kilo ani ahumdi aisu hena dum isilibani. Sinadi yaroidori kharage hena haiba mamathau tare. Anidu wari sasaduna chak chari yumbu aduna anidugi manakta changlaktuna. Aigya ngasidi nga se kitang kaukhra male. Pakhum hainanaba chaurelna. Karaidagi nga bu amuk hapakanduda khabai jepini hekta hai. Aduga amuksu nga haina kaure. Puba thangba ngamba nateda. Nupadusu lekai adugi machatka yam hena chanana hairakpa aduda. Chumi aikhoi lekai gi machatni. Thabak ama tawbadudi kanamda thorakte. Chaabadadi karino amuk toiba chopkhraba. Phare amdasu lemdre chap hek chari. Yumbu adudi mangonda mangjaba natabanina hena dum haraure. Anidugi dakhina piduna thorakle ngasidi chaurelgi cycle mamang adu ihang hangle nga thongba adu hana pithokhiba aduna puningai su leihodre. Somda sumairabagi kangbu adu lai piainu amadi memthoi anidu su ngaire. Jadu piainu leiba ubaduda. Nangdi leiri he tan phana chare hekta hairase. Mairaba piainu hek ubaga nupa oibagi thauna pumba hek mangbagumna tawi. Ngasi su mayam aduna. Kona tapna hairase. Hatu tawbase kaya mathong chagadaba mandeba. Ibo nang mi oiroi ko asukuibase chinghi manamda ngauduna adum leire. Namliba chinghi manamado nanagda thamlaga pena namo haibasu yade. Memthoi khoi su mairaba khoi uba aduda memthoina. Piaino tu chinghi manamgi nupase amuk lae. Piaino mairabada thamoi phauna yengjaduna. Asigi nupase ai pambadi malaga sukoi ge hairakti. Aidi masyam pamjabani. Tasengna piainu madi mairaba po pamjabadi memthoi noktuna. Kaya da ngamino yengune. Migi nga thongba nungtigi chathoga. Nga gi wabu mane he haira adine nga ga loina singaga koina doini bema aidi. Jaduna mairaba ngasidi tansu yam chari ngasi hekta hairase. Tombana oina hairase ai hekta hairuge. Tomba thona changsili mairaba pakhatna. Tomba hairunoba kona tapna tawseba. Mairabana tomba bu tanage tawi jaduna mairaba bu phaduna thammi aduga. Haige haisanu kainu thamoi macha oira leidu sharo. Tombana piainu gi manak hek changsinge tawbaga chaurel amadi birel gi cycle adu mamangda thachilai. Aduga yamna koinadana chaurelna. Kayam kuirage ngaiba. Memthoina kuidriye. Birendi piainu gi manakta sadhekta changsilaktuna. Pungba hekta semki. Tomba chalambadu chap leptuna. Kainu tawriside. Tomba makhata na changsin khidre mamai leiduna lai jadu madu ubada. Kainu tawrisina. Jadu tomba gi manakta chensinduna. Kainu. Sina mai koinaba nuparaba. Khangdi aisu tawrisini. Nangsu fazana tarakide haide. Kai hainaino haidu. Nang hekta husolo asibu wanena. Mairaba masu matawaduda nungaitraduna. Aina haidro. Kaino tapna khanagise haidana. Chasilao. Mairaba mang thaduna chatki anidusu tanai tombana. Kaino da nangsu mai nupara su khangde. Mathang fazana hangaga loiri. Phinkhatli dubu kaigino. Jaduna mateng pangsilai. Hoine kaino su khangde. Ngahak leiraga asengba ma adum khangba yabadubu. Mairaba madi mathamoidu chakpana loirabani hairakliba khuding magi asaubi oire. Mairaba saurapna. Chatlo no he yengur. Aduga ne kanano amane he koiro. Hera nangsu adudi hemandro. Akoibu nupi yamna leitaba dauna. Asengbu makhangse haibai wani. Karige asengba. Kari asengba mukhangdurigiba. Mai mi ingdo yadi. Maga koinaba nupa soidana oirangani.
Mairaba wa kaya ngangzadrabasu migi mataw yamna khangba singba nupani. Piyainogi mityengda ma adum khangba ngami. Piyaino masu mairaba khoina jatkhibaduda kanna yengli mabukningda. As chatkhreni. Tan onthokna chakhidre aina pamisiga. Piyainogi matawduda birenna. Kaidore kaidana nangna yengiduba. Piyaino gyan khangta taraktuna. Ha kaidasu natiye. Memthoina chawrelda. Kadai nga thongbade. Ngasai pukhridudi. Ngasai duna yaraba haise. Chawrena birenda onsenduna. Biren nangi pukhiba nga thongbado amta pikhosi. Nga thongba purakte haina ningai amuk tawre. Harakliba aduda biren bab adum tai. Biren masu noktuna. Ibema ngasigi nga thongbase nakhoida loina pikre haiba wari na hawri. Matung akhoi bamongi simphama se tokpra khangdri. Chawrel mana amo makha taraduna. Matung manao dumai lakanu ko nangsu angakpani. Thauram mafam phawba yausilaklabadine. Aine kiba ma yausilai ko. Memthoi saurapna. Aina kaidoraba. Laaga kaidoraba. Thauram mafamda nupi atopaga irang tawge hairo. Irang tawba yadre siraba. Hari. Nachin nare ki ni bema. Adugumba wa haiganu ko. Biren masu yauna. Haisu haibani piyain. Memthoi. Ngasi tawri sumaina matung tawganu ko. As maise thampham galai ti bema. Taseng na biren amadi chawrel gi wari tana ngasidi. Chak tumnanaba haigi mahut oikrabani. Pakpi numidang chak loiraduna mapabu kaure. Pakpi gi mapa laktuna. Kadai. Charasi chak lambana loirabani. Pababu chak yawa thorum ama chatlu daine. Chak buk thalaktabra ba. As ngasidi ne angakpo oikre. Thorum mafamda chak ka thoina chakhidre. Kaidawba yaurage haisiba. Pakpi gi mapa memthoi piyainuna tawkhiba sing adu loina amata chithadana hairei bijoina. Yaini madugi angang sing adu so. Mabungna marol ama sathiriba. Tarabadine soidana phubikhiba tare. Pakpi mapana machada amu onsinduna. Yengoi ipagi bema adumaina tawba lakpa yade ko. Migi mangda nupi haibasidine liri khoiri gadabani. Numit adumadi memthoi piyainugi warina laikai adugi imung kharadi warina rami. Bijoi ayuki lau suduna halai. Piyainogi mabung Lokenga thengnaba aduda. Loken nangbu lau chaluribro? Hoi chalubani nong laktringai sida charudo. Aduni bo aisu lau da tawraga lairi pakhangniga kawri. Bijoi gi waduda noi. Haisu haibani nangsu amadi yengba yarabani ko. Ichal pakpido ukaita inine nangna ha. As nangemda hana yengoi bungo. Ho haina aigidi ima sulai. Aikoi piyaino sulai. Imungda nupi watiye. Piyaino hairaga haujikangi angang singse. Akhoina tawrapa duga manadine. Ichal sungai afaba amta leitre. Loken machalgi wakhaldi tawdana. Kaidawrage haisibo. O nahando akhoi lekaigi nga thongba yawba thauram ama pangthoidana. Aduda piyaino ga memthoigado laaga nga thongba laukhidana nga thongba konade haine. Kaino haisibo akhoi piyaino ba. Hoine. Chakpu kanan thongge. As mamingde akhoi khangdeda mayamna agya macha haina hainabado oira mali. Nga dudi araibani. Jasutina de hayengwai pharak tarakani ko. Ngalikan sida phajana haibiyo. Othokpani da mase. Silairi horendine basantara sanagadori Govinda da yengusi. Hoine chatabasu phana kuire. Ani dusu pakhangni. Pakhangi uhul koktribani aduna horengi kumhai wari sanaduna lai. Bijoi magi thongan mapa yaurakpaduda. Ai changhorage ko. Nangsu phajana chalo. Angangdo amuk phubirunu ko phajana haibiyo. Au changhoro. Loken mathanta. Masi angangsi yinguni. Masi yumda yokhisanu ko. Loken khongthang thuna thangduna mayumda lai somda piyaino jago yengba chatlanaba haiduna chingi sambal langi. Piyaino gi matawduda Lokenna. Hai kai chatoino? Jagoi leisidi. Kanaga chatoiba? Memthoiga. Atai mayamsu yauni. Chatpa yaroi. Piyaino sagatluba asa pumba ningkhaire piyaino kina. Karige. Aina yaroi hairisini. Ngasidangdi chatluge. Loken makholado khara kana laurai. Aina yaroi haidi yaroi. Aniduna launaribadu taraduna mama thorai aduga. Karino sumang maton sida amuk launarai sina. Piyaino mamagi manakta changsinduna. Jago yengba chatpa yaroi haiba. Loken saurapna. Ima, aina haisini. Masi angangse lamyamna helabani. Migi mamangda ikaise. Lakai wari narabani. Mama adudi majana tawribadu khangdabana.
ꯀꯔꯤ ꯇꯧꯔꯕ ꯃꯥꯅ? ꯂꯣꯀꯦꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ꯫ ꯄꯤꯌꯥꯏꯅꯨ ꯀꯞꯂꯛꯀꯗꯧꯔꯦ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯇꯧꯔꯒ꯫ ꯑꯩꯅꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯦꯝꯊꯣꯏꯅ ꯏꯟꯁꯥꯡ ꯊꯣꯡꯗꯦ, ꯄꯥꯕ ꯂꯥꯛꯑꯒ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅ ꯂꯧꯔꯨꯕꯅꯤ꯫ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯛꯑꯣ ꯃꯇꯨꯡ ꯇꯧꯕ ꯌꯥꯗꯦꯀꯣ ꯑꯗꯨꯝꯅ꯫ ꯄꯤꯌꯥꯏꯅꯨ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ ꯂꯣꯀꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯉꯁꯤꯇꯪꯗꯤꯅꯦ ꯆꯠꯆꯔꯁꯅꯨ, ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯇꯨꯡ ꯇꯧꯍꯜꯂꯒꯨꯝꯁꯤ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯄꯤꯌꯥꯏꯅꯨ ꯌꯥꯔꯤꯉꯩꯗꯨꯗ ꯍꯥꯏꯅ ꯊꯨꯅ ꯊꯣꯔꯛꯏ꯫ ꯂꯣꯀꯦꯟ ꯃꯃꯥꯗ ꯁꯥꯎꯅ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯁꯤꯗꯤ ꯁꯖꯤꯕꯨꯒꯤ ꯊꯥꯅꯤꯜ ꯑꯣꯏꯕꯅ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯃꯁꯥꯏꯒꯣꯜ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯈꯨꯗꯤꯡ ꯊꯃꯣꯏ ꯃꯔꯥꯡ ꯂꯣꯏꯅ ꯍꯧꯅꯔꯤ꯫ ꯃꯩꯔꯥꯕ ꯈꯣꯏ ꯀꯥꯡꯕꯨꯁꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯏ꯫ ꯃꯩꯔꯥꯕ ꯈꯣꯏ ꯀꯥꯡꯕꯨꯒ ꯄꯤꯌꯥꯏꯅꯨ ꯈꯣꯏꯒ ꯊꯦꯡꯅꯔꯤ ꯇꯣꯝꯕꯅ꯫ ꯉꯁꯤꯗꯤ ꯄꯤꯌꯥꯏꯅꯨꯁꯦ ꯅꯍꯥꯟꯉꯩꯗꯒꯤ ꯍꯦꯟꯅ ꯐꯖꯩꯅꯦ꯫ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯁꯤꯀꯣ ꯃꯩꯔꯥꯕ꯫ ꯃꯩꯔꯥꯕ ꯃꯥꯁꯨ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯈꯟꯅ ꯂꯥꯛꯂꯕꯅꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯑꯔꯩꯕ ꯃꯈꯩ ꯀꯦꯔꯛꯄ ꯑꯗꯨꯗ ꯃꯥ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯩꯔꯥꯕ ꯍꯣꯏ ꯍꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯏ꯫ ꯀꯥꯡꯕꯨ ꯑꯗꯨ ꯋꯥꯗꯤ ꯍꯥꯏꯗꯅ ꯄꯤꯌꯥꯏꯅꯨ ꯈꯣꯏꯒꯤ ꯃꯅꯤꯡꯗ ꯁꯨꯝ ꯏꯟꯅꯩ꯫ ꯕꯤꯔꯦꯟ ꯑꯃꯗꯤ ꯆꯥꯎꯔꯦꯜꯁꯨ ꯃꯁꯥ ꯅꯥꯟꯅ ꯂꯥꯛꯏ꯫ ꯃꯔꯤꯗꯨ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯗꯨꯅ ꯄꯨꯝꯕꯥ ꯑꯃꯨꯛ ꯁꯦꯝꯈꯤ ꯇꯣꯝꯕꯅ꯫ ꯑꯦ ꯇꯁꯦꯡꯅ ꯀꯣꯏꯅꯔꯤ ꯃꯥꯜꯂꯤ ꯃꯣꯏꯁꯦ, ꯅꯍꯥꯟꯁꯨ ꯎꯅꯍꯧꯕꯅꯤ꯫ ꯃꯔꯤ ꯑꯗꯨꯗꯤ ꯃꯩꯔꯥꯕ ꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯃꯔꯤꯗꯨꯒꯤ ꯃꯃꯥꯡꯗ ꯕꯤꯖꯣꯏ ꯑꯃꯗꯤ ꯂꯣꯀꯦꯟ ꯁꯠ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯂꯋꯥꯏꯒꯤ ꯃꯁꯝ ꯑꯔꯩꯕ ꯃꯈꯩ ꯌꯨꯡꯈꯠꯂꯛꯏ꯫ ꯄꯤꯌꯥꯏꯅꯨ ꯃꯦꯝꯊꯣꯏꯗ ꯄꯥꯈꯠꯅ ꯃꯦꯝꯊꯣꯏ ꯃꯦꯝꯊꯣꯏ ꯇꯥꯆꯧꯍꯣꯏ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯥꯛꯊꯩ꯫ ꯈꯪꯍꯟꯅꯤꯡꯗꯕ ꯊꯕꯛꯅ ꯍꯦꯟꯅ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯂꯣꯀꯦꯟ ꯃꯥꯁꯨ ꯑꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯔꯗꯨꯅ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯈꯪꯅꯤꯗꯅ, ꯃꯅꯒꯟ ꯑꯁꯤ ꯇꯠꯄ ꯃꯈꯩ ꯐꯨꯒꯦꯕ ꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯕꯨꯡꯒꯤ ꯃꯒꯨꯜ ꯈꯪꯉꯤ꯫ ꯃꯦꯝꯊꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯁꯣꯏꯗꯅ ꯐꯨꯕ ꯇꯥꯔꯦ꯫ ꯑꯅꯤꯗꯨ ꯈꯨꯠ ꯁꯝꯅꯗꯨꯅ ꯆꯦꯟꯈꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯏꯉꯥꯎ ꯉꯥꯎꯏ꯫ ꯕꯤꯔꯦꯟꯁꯨ ꯉꯥꯏꯈꯣꯅꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯅꯤꯗꯨꯁꯨ ꯇꯥꯟꯅꯩ ꯖꯥꯗꯨꯅ꯫ ꯍꯩꯃꯥ ꯍꯩꯃꯥ ꯄꯨꯟꯅ ꯆꯦꯟꯈ꯭ꯔꯦꯅꯦ꯫ ꯃꯩꯔꯥꯕ ꯃꯥꯗꯤ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯈ꯭ꯔꯦ ꯇꯣꯝꯕꯅ꯫ ꯃꯁꯤꯁꯨ ꯃꯥꯏ ꯅꯨꯄꯥ ꯑꯣꯏꯖꯥꯠꯂꯣ? ꯑꯁ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕ ꯅꯨꯄꯤ ꯑꯣꯏꯔꯖꯥꯅꯤꯗ꯫ ꯖꯥꯗꯨꯅ ꯃꯩꯔꯥꯕꯗ ꯏꯕꯣ ꯅꯪ ꯀꯣꯏꯍꯧꯗꯕ ꯐꯩꯀꯣ, ꯆꯤꯡꯍꯤ ꯃꯅꯝꯗ ꯅꯪꯗꯤꯅꯦ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯍꯧꯔꯁꯤ, ꯃꯁꯦ ꯀꯩꯅꯣꯝꯅꯤ꯫ ꯃꯩꯔꯥꯕ ꯃꯥꯁꯨ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯐꯅ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯄꯤꯌꯥꯏꯅꯨ ꯃꯇꯥ ꯆꯥꯕ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅ ꯃꯦꯝꯊꯣꯏꯗ ꯃꯦꯝꯊꯣꯏ ꯑꯩ ꯌꯨꯝ ꯍꯟꯖꯤꯟꯕ ꯉꯝꯃꯔꯣꯏ, ꯑꯩ ꯆꯦꯟꯈ꯭ꯔꯒꯦ꯫ ꯄꯤꯌꯥꯏꯅꯨ ꯕꯤꯔꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯕꯤꯔꯦꯟ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯐꯨꯕ ꯇꯥꯔꯦ, ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏ, ꯆꯦꯜꯂꯁꯦ꯫ ꯕꯤꯔꯦꯟ ꯃꯥꯗꯤ ꯍꯥꯀꯠꯆꯕꯗ ꯈꯨꯠ ꯊꯥꯗꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯕꯤꯔꯦꯜ ꯍꯔꯥꯎꯅ ꯍꯣꯏ ꯌꯥꯏ ꯆꯦꯜꯂꯁꯦ꯫ ꯆꯥꯎꯔꯦꯟ ꯃꯥꯁꯨ ꯀꯩꯅꯣꯗ ꯆꯦꯜꯂꯗꯤ ꯄꯨꯟꯅ ꯆꯦꯟꯁꯤ, ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯣꯏꯅꯔꯒ ꯅꯣꯏ ꯁꯨꯕ꯫ ꯆꯥꯎꯔꯦꯟ ꯃꯦꯝꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯦꯝꯊꯣꯏ ꯃꯤꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ, ꯄꯨꯟꯅ ꯆꯦꯜꯂꯁꯦ, ꯑꯩꯈꯣꯏꯁꯨ ꯆꯦꯜꯂꯁꯦꯕ, ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯄꯨꯟꯅ ꯍꯦꯛꯇ ꯆꯦꯜꯂꯗꯝꯅꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯃꯦꯝꯊꯣꯏꯗ ꯃꯦꯝꯊꯣꯏ ꯁꯤꯅ ꯐꯔꯅꯤꯕ, ꯆꯦꯜꯂꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯜꯂꯁꯦ, ꯑꯩ ꯈꯛꯇꯪ ꯆꯦꯜꯂꯗꯤ ꯉꯥꯡꯕꯁꯨ ꯌꯥꯏ, ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯆꯦꯜꯂꯗꯤ ꯇꯥꯆꯧ ꯍꯣꯏꯅ ꯉꯥꯡꯕꯁꯨ ꯈꯔ ꯐꯔꯅꯤꯗꯅ, ꯉꯥꯡꯉꯁꯨ ꯄꯨꯟꯅ ꯉꯥꯡꯉꯅꯤ, ꯐꯨꯔꯁꯨ ꯄꯨꯟꯅ ꯐꯨꯔꯅꯤ, ꯁꯤꯅ ꯐꯔꯦꯗꯅ꯫ ꯃꯦꯝꯊꯣꯏ ꯀꯣ ꯆꯦꯜꯂꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯤ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯕꯥꯃꯣꯟ ꯅꯨꯄꯥꯗ ꯄꯨꯟꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯃꯥꯗꯤ ꯄꯤꯌꯥꯏꯅꯨꯒꯤ ꯆꯤꯡꯍꯤ ꯃꯅꯝꯗ ꯉꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯉꯁꯤ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯗꯤ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯨꯖꯥ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯄꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯄꯥꯡꯗꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯩꯔꯥꯕꯕꯨ ꯃꯌꯥꯝꯅ ꯐꯪꯍꯧꯗ꯭ꯔꯕ ꯆꯤꯡꯍꯤ ꯃꯅꯝꯒꯤ ꯅꯨꯄꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯕꯨ ꯂꯛꯅꯕꯤꯔꯝꯃꯤ꯫